ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯗꯣꯝꯆꯥꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯆꯍꯤ 19-20 ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯌꯧꯔꯛꯄꯁꯤꯗ ꯏꯗꯣꯝꯆꯥꯁꯤꯗ ꯌꯥꯝ ꯃꯟꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯦꯕꯀꯣ꯫ ꯏꯗꯣꯝꯆꯥꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯔ ꯅꯣꯝꯃꯒ ꯍꯤꯡꯕꯅꯤ, ꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯀꯣꯝꯅ ꯁꯤꯖꯤꯟꯅꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯑꯗꯒꯤ ꯏꯗꯣꯝꯆꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯀꯥꯁꯦ ꯃꯥꯁꯨ ꯁꯨꯕ ꯃꯇꯝꯗꯕꯨꯗꯤ ꯁꯨꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯤꯗꯥꯛꯁꯦ ꯑꯗꯨꯝ ꯊꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯍꯤꯗꯥꯛꯀ ꯊꯛꯑꯒ ꯉꯥꯎꯔꯒ ꯂꯩꯕ ꯇꯥꯏꯃꯤꯡꯗꯗꯤ ꯃꯆꯥꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯁꯜꯂꯛꯄ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯊꯤꯕ ꯈꯣꯠꯄ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯕꯩꯅꯦ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯧ ꯃꯇꯝꯗꯅ ꯂꯧꯒꯨꯝꯕ, ꯑꯗꯒꯤ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛꯁꯦ ꯃꯥ ꯂꯣꯏ ꯁꯨꯏꯌꯦꯕꯀꯣ꯫ ꯑꯗꯩ ꯏꯗꯣꯝꯆꯥꯒꯤ ꯂꯝꯁꯦ ꯑꯌꯥꯝꯕꯅ ꯂꯧꯒꯨꯝꯕꯁꯤꯅ ꯁꯤꯟꯐꯝ ꯑꯣꯏ, ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯦ ꯁꯤꯁꯤꯅ ꯑꯣꯏ ꯍꯥꯏ꯫ ꯑꯗꯒꯤ ꯐꯤ ꯑꯇꯥꯡꯕ ꯔꯥꯅꯤ ꯐꯤꯁꯦ ꯁꯤꯁꯨ ꯁꯥꯏ ꯍꯥꯏ ꯏꯗꯣꯝꯆꯥꯁꯦ꯫ ꯑꯁꯨꯛ ꯌꯥꯝ ꯋꯥꯅꯀꯣ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯃꯆꯥꯅ ꯂꯝ ꯍꯦꯜꯂꯛꯄꯁꯦ ꯏꯗꯣꯝꯆꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ꯫ ꯑꯗ ꯈꯟꯈꯤ ꯏꯗꯣꯝꯆꯥꯅ ꯌꯨꯝꯒ ꯄꯥꯜꯂꯛꯄ ꯃꯇꯝ, ꯌꯨꯝ ꯄꯥꯟꯕꯗ ꯏꯃꯨꯡ ꯑꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯚꯥꯔ ꯃꯌꯥꯝꯁꯦ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯔꯣ ꯑꯃ ꯑꯃꯒꯤ ꯑꯣꯏꯔꯣ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯇꯥꯏꯃꯤꯡꯗꯀꯣ ꯌꯥꯝꯅ ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯄꯦꯟꯖꯔꯛꯇꯕ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯝꯍꯧꯔꯒꯗꯤ, ꯍꯩꯍꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯋꯥꯔꯣꯏꯀꯣ ꯀꯥꯏꯅ ꯈꯟꯖꯕ꯫ ꯉꯁꯥꯏꯒꯤ ꯆꯦ ꯆꯥꯡꯃꯛ ꯀꯩꯅꯣꯝꯃ ꯍꯦꯛ ꯌꯦꯡꯕꯃꯛꯇ ꯑꯣꯏꯔꯁꯨ ꯃꯤꯡ ꯏꯕ ꯊꯥꯕꯗ ꯍꯦꯛ ꯍꯩꯇꯒꯨꯝꯕꯀꯣ, ꯂꯥꯏꯔꯤꯛꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯩꯍꯧꯗ꯭ꯔꯕꯅꯤꯅ ꯍꯤꯡꯆꯥꯛꯃꯛꯇ ꯍꯣꯠꯂꯒꯁꯨ ꯈꯤꯇꯪ ꯍꯦꯛ ꯆꯦꯟꯅꯕ ꯈꯣꯠꯄꯁꯦ ꯇꯧꯕꯁꯤꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯏꯗꯣꯝꯆꯥꯅ ꯃꯆꯥꯁꯤꯗꯗꯤ ꯂꯥꯏꯔꯤꯛꯁꯦ ꯍꯩꯍꯜꯂꯒꯦ, ꯃꯃꯤꯠ ꯃꯅꯥꯁꯦ ꯁꯤꯡꯍꯜꯂꯒꯦꯅ ꯈꯟꯖꯕ꯫ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯃꯛꯇ ꯆꯠꯄ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯍꯩꯍꯧꯗꯕꯁꯤꯒ ꯍꯩꯕꯒꯗꯤ ꯈꯤꯇꯪ ꯈꯦꯠꯅꯩꯗꯅꯀꯣ꯫ ꯍꯣꯏ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕ ꯍꯩꯇ꯭ꯔꯒꯁꯨ ꯈꯔ ꯀꯣꯀꯥ ꯇꯧꯒꯟꯕ, ꯈꯔ ꯍꯦꯛ ꯌꯦꯡꯕꯗ ꯃꯤ ꯀꯤꯒꯟꯗꯕꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯃꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯝꯗꯕꯀꯣ, ꯏꯄꯪ ꯄꯪꯁꯟꯕ ꯃꯤꯁꯨ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯏꯆꯥꯗꯗꯤ ꯇꯝꯍꯜꯂꯒꯦ, ꯏꯆꯥꯁꯤꯗꯗꯤ ꯍꯩꯍꯜꯂꯒꯦ, ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯄꯪꯅ ꯂꯩꯍꯜꯂꯔꯣꯏꯒꯦ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯏꯗꯣꯝꯆꯥꯅ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯊꯣꯔꯛꯏꯁꯤꯅ ꯌꯥꯝ ꯆꯥꯅꯔꯣꯏꯗꯣꯏꯅꯦꯕꯀꯣ꯫ ꯃꯆꯥꯅꯨꯄꯤꯁꯦ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕꯁꯦ ꯏꯗꯣꯝꯆꯥꯁꯦ ꯈꯪꯉꯦꯕ꯫ ꯑꯗꯨꯕꯨ ꯈꯪꯇꯥ ꯍꯦꯛ ꯊꯥꯗꯣꯛꯄꯁꯨ ꯌꯥꯗꯕ, ꯑꯗꯩ ꯈꯪꯐꯥ ꯍꯦꯛ ꯐꯥꯖꯤꯟꯕꯁꯨ ꯃꯉꯣꯟꯗ ꯌꯥꯝ ꯄꯛꯅꯗꯕ ꯍꯥꯏꯗꯣꯏꯔꯥ, ꯄꯛꯆꯔꯣꯏꯗꯕ ꯍꯥꯏꯗꯣꯏꯔꯥ ꯑꯃꯗꯤ ꯑꯣꯏ ꯍꯥꯏꯀꯣ ꯏꯗꯣꯝꯆꯥꯅ ꯍꯥꯏꯕ ꯃꯇꯝꯗ꯫ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯌꯥꯎꯁꯪ ꯆꯠꯄ ꯃꯇꯝꯗ ꯑꯣꯏꯔꯣꯀꯣ, ꯑꯗꯩ ꯌꯥꯎꯁꯪ ꯊꯣꯛꯄ ꯈꯣꯠꯄ ꯀꯥꯟꯁꯤꯗ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯉꯤꯗꯅ, ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄ ꯇꯧꯕ ꯀꯥꯟꯁꯤꯗꯁꯨ ꯆꯣꯡꯅꯤꯡꯉꯦ ꯀꯣ ꯑꯉꯥꯡꯁꯦ, ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯩꯁꯥꯕꯤ ꯀꯕꯛꯁꯨ ꯐꯥꯔꯛꯄꯒꯤ ꯁꯦꯠꯂꯤꯉꯩ ꯐꯖꯔꯤꯕꯣꯏ, ꯑꯗꯩ ꯀꯦꯔꯤꯉꯩ ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤꯕꯣꯏꯅ ꯈꯟꯖꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯥꯅꯗꯤ ꯆꯠꯀꯅꯨ, ꯑꯗꯩ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤ ꯆꯠꯀꯅꯨ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯊꯪꯅꯔꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯨꯄꯤꯅ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯣꯛꯅꯩꯗꯅꯀꯣ꯫ ꯃꯁꯤ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯒꯤ ꯆꯠꯅꯕꯤꯅꯦ꯫ ꯇꯁꯦꯡꯅ ꯅꯨꯄꯤꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯝꯊꯕꯅꯦꯕ꯫ ꯃꯆꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥꯝ ꯍꯩꯔꯗꯅ ꯃꯥꯅ ꯊꯥꯕꯜ ꯆꯠꯍꯟꯗ꯭ꯔꯤꯅꯣ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯅ꯫ ꯑꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯃ ꯄꯥꯟꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯠꯂꯦ, ꯀꯥꯕꯛ ꯍꯦꯛ ꯌꯥꯎꯍꯜ ꯀꯣ ꯏꯗꯣꯝꯆꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯁꯦ ꯀꯥꯕꯛ ꯍꯦꯛ ꯌꯥꯎꯍꯜꯂꯨ꯫ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯕ, ꯅꯪ ꯆꯠꯀꯅꯨꯀꯣ, ꯑꯗꯒꯤ ꯂꯥꯡꯒꯅꯨ, ꯌꯥꯝ ꯀꯥ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯥꯡꯒꯅꯨ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯈꯣꯠꯄꯅꯤ ꯁꯤꯏꯗꯣꯝꯆꯥꯅ ꯆꯥꯛ ꯆꯥꯕꯁꯦ ꯑꯗꯨꯝ ꯍꯥꯏꯖꯩꯌꯦꯕꯀꯣ꯫ ꯑꯗꯒꯤ ꯅꯣꯡꯃꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ, ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯦ ꯀꯨꯏꯗ꯭ꯔꯦ, ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗ ꯊꯥꯕꯜ ꯆꯠꯀꯦꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤꯗ꯫ ꯑꯗ ꯏꯗꯣꯝꯆꯥꯒꯤ ꯃꯣꯏꯒꯤ ꯈꯨꯟꯁꯦ, ꯃꯣꯏꯒꯤ ꯂꯝꯁꯦ ꯁꯤꯗ ꯆꯣꯡꯕꯗꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜꯗ ꯆꯣꯡꯕꯖꯥꯠꯅꯤ꯫ ꯃꯆꯥꯁꯤꯅ ꯆꯠꯀꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯀꯣꯏꯂꯥꯡꯒ ꯂꯥꯡꯗꯅ ꯗ꯭ꯔꯦꯁꯀꯁꯦ ꯈꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗ, ꯑꯗꯩ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯆꯠꯀꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅ ꯉꯥꯡꯅꯩ ꯈꯣꯠꯅꯩꯀꯣ, ꯃꯥꯏ ꯃꯆꯥꯁꯤꯅ ꯀꯌꯥꯝ ꯐꯔꯗꯅ ꯍꯥꯏꯕꯁꯤꯗ ꯇꯁꯦꯡꯅ ꯏꯗꯣꯝꯆꯥ ꯃꯆꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯨ ꯅꯠꯇꯦꯕ꯫ ꯃꯌꯥꯝ ꯂꯥꯡꯉꯤꯁꯤꯁꯨ ꯃꯥꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯌꯥꯝ ꯌꯥꯎꯅꯤꯡꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ꯫ ꯃꯃꯥꯟꯅꯕꯤ 2-3ꯒ ꯃꯣꯏꯒ ꯄꯥꯔꯒ ꯅꯣꯛꯑꯦ, ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯅꯣꯛꯄꯤꯀꯣ, ꯂꯥꯡꯉꯦ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯀꯣꯏꯂꯥꯡ ꯂꯥꯡꯕꯤ, ꯆꯩ ꯑꯁꯥꯡꯕ ꯄꯥꯏꯔꯒ ꯄꯠ ꯀꯟꯅꯤꯡꯕꯒꯤ ꯈꯨꯂꯥꯡ ꯆꯂꯥꯡꯁꯦ ꯂꯥꯡꯉꯦꯕ ꯏꯗꯣꯝꯆꯥ ꯃꯆꯥꯁꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗꯤ ꯆꯠꯆꯔꯁꯅꯨꯅ ꯈꯜꯂꯒ ꯃꯥꯁꯦ ꯆꯠꯂꯨꯕ꯫ ꯑꯗꯩ ꯏꯗꯣꯝꯆꯥꯗꯤ ꯃꯥꯗꯤ ꯂꯩꯍꯧꯔꯕ, ꯋꯥꯈꯜꯁꯦ ꯃꯥꯁꯨ ꯏꯐꯛ ꯐꯛꯆꯟꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯂꯥꯡꯈꯠꯂꯛꯏꯕ ꯆꯍꯤꯁꯦ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯀꯣ, ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯈꯔ ꯑꯗꯨꯝ ꯍꯧꯔꯛꯄꯖꯥꯠꯅꯤ ꯂꯥꯡꯕꯁꯦ꯫ ꯑꯗ ꯍꯟꯗꯛ ꯆꯍꯤꯁꯤꯅ ꯈꯔ ꯍꯦꯟꯅ ꯂꯥꯡꯕ ꯆꯍꯤ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗ ꯏꯗꯣꯝꯆꯥꯁꯦ ꯃꯥꯗꯤ ꯆꯠꯇ꯭ꯔꯕ, ꯃꯆꯥꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯑꯕ꯫
ꯊꯥꯗꯣꯛꯑꯀꯥꯟꯁꯤꯗ ꯊꯣꯏꯅꯁꯨ ꯈꯟꯖꯤꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯄꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥꯏꯗꯣꯏꯔꯥ ꯀꯣꯏꯅꯕ ꯅꯨꯄꯥ ꯍꯥꯏꯗꯣꯏꯔꯥꯀꯣ ꯑꯗꯒꯤ ꯅꯨꯃꯤꯠꯇꯨꯗ ꯈꯪꯅꯕ ꯅꯨꯄꯥ ꯑꯣꯏꯗꯣꯏꯔꯥ ꯁꯤꯁꯦ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯆꯥꯅ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯊꯥꯕꯜ ꯆꯣꯡꯐꯝ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯒ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯕ ꯖꯥꯠꯅꯤꯗ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯩꯕꯨ ꯉꯥꯡꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯦ ꯕꯗꯅꯥꯝ ꯄꯤꯔꯒꯦ ꯌꯥꯎꯅꯕꯨ ꯄꯤꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯨꯝ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯆꯥꯗꯣ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯎꯗꯦ ꯅꯥꯀꯟꯗ ꯅꯨꯄꯥꯒ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯕꯨ ꯊꯥꯕꯜ ꯆꯠꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯅ ꯆꯠꯂꯤ ꯃꯃꯥꯅ ꯀꯥꯎ ꯊꯥꯗꯧ ꯊꯥꯔꯕꯅꯤꯅ ꯍꯌꯦꯡ ꯁꯣꯏꯔꯛꯑꯀꯥꯟꯗ ꯇꯁꯦꯡꯅ ꯌꯥꯝ ꯐꯖꯗꯕ ꯂꯣꯟꯕꯨ ꯍꯥꯏꯅ ꯇꯥꯔꯦ ꯃꯧꯒꯤꯁꯤꯡꯗꯒ ꯆꯜꯂꯗꯤꯀꯣ ꯅꯨꯄꯥꯅ ꯍꯛꯆꯥꯡꯒ ꯁꯣꯛꯈ꯭ꯔꯒꯗꯤ ꯍꯦꯡꯕ ꯗꯅꯥꯝ ꯆꯥꯗꯣꯏꯁꯦ ꯃꯥ ꯈꯛꯇꯅꯤ ꯈꯣꯠꯇꯅꯤ ꯁꯤꯒꯤ ꯉꯥꯡꯅꯕꯁꯦ ꯄꯥꯎꯁꯦ ꯃꯊꯪ ꯃꯊꯪꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯗꯤ ꯏꯗꯣꯝꯆꯥꯁꯦ ꯑꯃꯨꯛ ꯌꯧꯔꯛꯄ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦꯀꯣ ꯑꯗꯒꯤ ꯃꯥ ꯁꯥꯎꯅꯤꯡꯕꯁꯦ ꯃꯥꯁꯦ ꯐꯥꯗꯔꯦ ꯑꯣ ꯑꯩꯅ ꯁꯣꯏꯔꯨꯕꯅꯅꯤ ꯑꯗꯩ ꯃꯊꯪ ꯆꯠꯄꯗꯗꯤ ꯑꯩꯁꯦ ꯏꯆꯥꯏ ꯃꯇꯨꯡꯁꯦ ꯏꯟꯅꯔꯒꯦ ꯃꯥꯁꯦ ꯈꯜꯂꯦ ꯑꯗꯒꯤ ꯐꯣꯟꯁꯦ ꯄꯥꯏꯍꯟꯕ ꯅꯠꯇꯦꯀꯣ ꯃꯆꯥꯅꯨꯄꯤꯁꯦ ꯐꯣꯟꯁꯦ ꯄꯥꯏꯍꯟꯗꯦ ꯑꯗꯩ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯖꯤꯕ ꯀꯧꯕꯅꯤꯅ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯨ ꯄꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯐꯣꯟꯗꯤ ꯑꯌꯥꯝꯕꯅ ꯌꯥꯝ ꯇꯥꯡꯕ ꯏꯁꯃꯥꯔꯠ ꯐꯣꯟ ꯑꯃꯃꯝꯗꯤ ꯂꯣꯏ ꯄꯥꯏꯅꯔꯦꯗꯅꯀꯣ ꯑꯗ ꯏꯗꯣꯝꯆꯥꯅ ꯍꯤꯡꯒꯣꯜ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡ ꯊꯕꯛ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡ ꯀꯣ ꯐꯣꯟꯁꯤꯗꯤ ꯑꯗꯨꯝ ꯄꯥꯏꯔꯒ ꯄꯨꯔꯒ ꯆꯠꯄꯗꯤ ꯅꯠꯇꯦ ꯏꯗꯣꯝꯆꯥꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯉꯁꯥꯏ ꯅꯝꯕꯔꯗꯨ ꯄꯤꯔꯒ ꯃꯦꯁꯦꯁꯀ ꯊꯥꯅꯗꯅ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯖꯥꯠꯅꯤ ꯑꯗꯩ ꯃꯣꯏꯅ ꯃꯦꯁꯦꯁꯀ ꯀꯩꯀꯥꯒ ꯊꯥꯅꯗꯅ ꯇꯧꯕꯗꯨꯗꯤ ꯏꯗꯣꯝꯆꯥꯗꯤ ꯄꯨꯔꯥ ꯎꯔꯒꯁꯨ ꯄꯨꯔꯥ ꯃꯤꯠ ꯇꯥꯡꯒꯨꯅꯤ ꯃꯥ ꯈꯪꯗꯦꯕ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯍꯩꯖꯗꯕꯅꯤꯅ ꯑꯗꯒꯤ ꯍꯦꯛ ꯇꯧꯕꯒ ꯊꯕꯛ ꯑꯃ ꯇꯧꯕꯒ ꯐꯣꯟꯁꯦ ꯍꯦꯛꯇ ꯄꯥꯏꯔꯝꯕ ꯑꯗꯣ ꯐꯣꯟꯗꯣ ꯀꯩꯅꯣ ꯅꯪ ꯐꯣꯟꯗꯣ ꯑꯗꯨꯝ ꯄꯥꯏꯔꯤꯗꯨꯕꯨ ꯅꯪꯕꯣꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯛꯏꯁꯦ ꯀꯃꯥꯏꯅ ꯌꯥꯝ ꯍꯩꯅ ꯈꯨꯝꯃꯛꯀꯦꯗ ꯐꯤꯂꯝ ꯌꯦꯡꯕꯅꯦ ꯋꯥꯔꯤ ꯇꯥꯕꯅꯦ ꯍꯦꯛꯇ ꯍꯥꯏꯕ ꯏꯗꯣꯝꯆꯥꯅ ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛꯇꯁꯨ ꯄꯥꯎꯋꯦ ꯏꯕꯦꯝꯃ ꯅꯣꯏꯁꯦ ꯑꯋꯣꯏꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯔꯨ ꯁꯌꯥꯡ ꯇꯦꯛꯀꯩ ꯅꯄꯥꯒ ꯑꯩꯒꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯋꯥ ꯍꯣꯠꯅꯔꯤꯁꯦ ꯈꯤꯇꯗꯤ ꯄꯥꯎꯍꯦꯅ ꯁꯨꯃꯥꯏꯅꯒ ꯉꯥꯡꯕꯁꯦ ꯅꯪꯁꯨ ꯇꯥꯔꯤꯗꯨꯗꯤ ꯋꯥꯔꯤꯗꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯛꯇꯣꯏꯁꯦ ꯅꯪꯁꯨ ꯑꯗꯨꯝ ꯇꯥꯔꯤꯗꯨꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯏꯗꯣꯝꯆꯥꯁꯦ ꯋꯥꯔꯤꯁꯨ ꯈꯔ ꯇꯥꯒꯜꯂꯦꯕ ꯑꯗꯒꯤꯀꯣ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯤ ꯑꯍꯣꯡꯕ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅꯗꯤ ꯃꯀꯣꯛ ꯃꯔꯨꯒ ꯏꯐꯥ ꯐꯥꯡꯉꯩꯀꯣ ꯃꯁꯝꯁꯦ ꯈꯔ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯠꯇꯦ ꯈꯤꯇꯪ ꯈꯣꯏꯔꯒ ꯑꯗꯒꯤ ꯁꯝꯁꯤꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯛꯄꯗ ꯑꯣꯏꯔꯁꯨ ꯏꯁꯇꯥꯏꯜ ꯀꯩꯀꯥ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯄꯨꯔꯥ ꯁꯗꯤꯡꯗ ꯆꯞ ꯂꯥꯎꯅ ꯀꯛꯑꯒ ꯄꯪꯂꯩ ꯂꯩꯔꯝꯕ ꯃꯁꯝꯒꯁꯦ ꯐꯖꯅ ꯍꯥꯠꯀꯅꯤꯒ ꯈꯪꯉꯝꯗꯕꯤ ꯃꯆꯥꯅꯨꯄꯤꯁꯦ ꯇꯤꯒꯤꯒ ꯏꯔꯨꯖꯗꯅ ꯀꯣ ꯑꯗꯒꯤ ꯃꯁꯝꯒꯁꯦ ꯈꯣꯏꯔꯤꯕ ꯄꯣꯠꯁꯦ ꯌꯥꯝ ꯈꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯇꯥꯏꯞꯇꯀꯣ ꯌꯥꯝ ꯁꯦꯝꯗꯅ ꯁꯥꯗꯅ ꯃꯃꯥꯏꯁꯤꯅ ꯃꯤꯡꯁꯦꯟꯁꯦ ꯌꯦꯡꯕ ꯍꯧꯒꯠꯂꯛꯑꯦꯀꯣ ꯃꯤꯡꯁꯦꯟꯁꯦ ꯌꯦꯡꯗꯅ ꯕꯤꯟꯗꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯅꯝꯁꯤꯟꯗꯅ ꯃꯃꯥꯏꯁꯦ ꯌꯦꯡꯗꯅ ꯑꯗꯩ ꯃꯤꯡꯁꯦꯟꯁꯦ ꯌꯦꯡꯃꯜꯂꯦꯅꯀꯣ ꯏꯗꯣꯝꯆꯥꯅ ꯑꯃꯨꯛ ꯆꯩꯔꯦꯀꯣ ꯃꯤꯡꯁꯦꯟꯁꯦ ꯌꯦꯡꯃꯜꯂꯦ ꯀꯩꯅꯣ ꯃꯤꯡꯁꯦꯟꯁꯦ ꯆꯦꯛꯈꯥꯏꯕ ꯇꯥꯔꯦ ꯀꯥꯏꯕ ꯇꯥꯔꯦ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦꯅ ꯆꯩꯃꯟꯕꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯤꯡꯁꯦꯟ ꯃꯆꯥ ꯑꯃꯃꯨꯛ ꯂꯣꯟꯅ ꯊꯝꯃꯝꯕꯖꯥꯠꯅꯤ ꯃꯆꯥꯅꯨꯄꯤꯁꯦ ꯌꯦꯡꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯃꯤꯡꯁꯦꯟꯁꯦ ꯐꯤꯔꯣꯜꯃꯛꯇ ꯁꯦꯠꯂꯒꯁꯨ ꯃꯁꯥꯒꯤ ꯑꯔꯩꯕꯗꯣ ꯍꯥꯟꯅꯗꯤ ꯁꯨꯒꯅꯤ ꯈꯣꯠꯀꯅꯤꯒ ꯈꯪꯉꯝꯕ ꯅꯠꯇꯦ ꯑꯗꯩ ꯏꯔꯨꯖꯕꯒꯁꯦ ꯉꯥꯡꯅꯔꯤꯕꯅꯤꯀꯣ ꯏꯗꯣꯝꯆꯥꯅ ꯑꯗꯒꯤ ꯇꯁꯦꯡꯅ ꯅꯨꯔꯥ ꯇꯛꯄꯒꯁꯦ ꯏꯗꯣꯝꯆꯥꯅ ꯇꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯂꯨꯖꯧ ꯌꯥꯗꯗꯅꯅꯦ ꯑꯗꯩ ꯀꯥꯂꯦꯟ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯏꯪꯊꯝꯊꯥꯗ ꯌꯥꯝ ꯀꯨꯏꯅꯒ ꯂꯨꯖꯗꯦ ꯑꯗ ꯀꯥꯂꯦꯟꯒ ꯑꯣꯏꯔꯀꯥꯟꯁꯤꯗꯤ ꯅꯝꯗꯅ ꯂꯨꯖꯍꯜꯂꯤꯅꯦꯕ ꯏꯔꯨꯒꯁꯦ ꯆꯥꯡ ꯅꯥꯏꯅ ꯅꯨꯡꯇꯤꯒꯤꯒ ꯂꯨꯖꯗꯅ ꯑꯗꯒꯤ ꯃꯁꯥꯅ ꯂꯤꯠꯆꯕ ꯃꯁꯥꯒꯤ ꯐꯤꯔꯣꯜꯁꯦ ꯑꯁꯤꯒꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯒꯠꯂꯛꯄꯤ ꯁꯔꯞꯁꯤꯅ ꯈꯥꯡꯉꯝꯗꯕꯤꯅꯦ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯃꯆꯥꯅ ꯁꯔꯞꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯔꯕꯅꯤꯅ ꯐꯤꯔꯣꯜꯁꯦ ꯁꯔꯞꯀꯥꯁꯦ ꯈꯖꯤꯛ ꯈꯔꯥꯛꯀ ꯍꯥꯞꯀꯦ ꯀꯥꯏꯅ ꯈꯟꯗꯕ ꯍꯦꯛꯇ ꯑꯔꯩꯕꯁꯦ ꯈꯨꯕꯥꯝ ꯍꯦꯛ ꯍꯥꯞꯆꯤꯟꯕ ꯀꯝꯐꯣꯔꯠꯀꯥꯁꯦ ꯄꯨꯔꯥ ꯈꯥꯡꯕ ꯉꯝꯗꯕꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯗꯤ ꯇꯥꯂꯛ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯠꯂꯕꯀꯣ ꯇꯨꯏꯁꯟ ꯆꯠꯄꯒꯥꯁꯦ ꯍꯥꯟꯅꯗꯤ ꯇꯨꯏꯁꯟ ꯆꯠꯂꯣ ꯍꯥꯏꯕꯁꯦ ꯑꯩ ꯄꯨꯛ ꯅꯥꯏ ꯑꯩ ꯑꯗꯨ ꯇꯧꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯊꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯦꯔꯦꯠꯀ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯄꯨꯛ ꯅꯥꯏ ꯑꯩ ꯆꯠꯅꯤꯡꯗꯦ ꯆꯠꯂꯣꯏꯗꯦꯗ ꯇꯧꯔꯝꯕ ꯃꯥꯅꯅꯦ ꯄꯦꯔꯦꯠꯀ ꯂꯥꯛꯑꯁꯨ ꯏꯔꯨꯒ ꯂꯨꯖꯊꯣꯛꯑꯒꯀꯣ ꯑꯗꯨꯝ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄ ꯉꯁꯥꯏꯒꯤ ꯏꯔꯥꯡꯗꯣ ꯏꯗꯣꯝꯆꯥꯅ ꯈꯜꯂꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯤ ꯃꯥꯏꯁꯤ ꯂꯥꯏꯔꯤꯛ ꯍꯩꯕꯗꯤ ꯅꯠꯇꯦꯁꯦ ꯃꯥꯏꯁꯦ ꯃꯑꯣꯡ ꯑꯃꯅꯦꯅ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯀꯨꯞꯅ ꯌꯦꯡꯕꯖꯥꯠꯅꯤ ꯑꯗꯒꯤ ꯆꯥꯛ ꯆꯥꯔꯦꯗꯅ ꯃꯁꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯣꯃꯣꯟꯒ ꯇꯧꯔꯗꯅ ꯑꯗꯒꯤ ꯏꯗꯣꯝꯆꯥꯅ ꯉꯥꯡꯉꯁꯨ ꯆꯩꯔꯁꯨ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯗꯨꯕꯣ ꯀꯥꯏ ꯁꯨꯃꯥꯏꯅ ꯈꯨꯝꯕ ꯄꯥꯈꯣꯜꯃꯛꯇ ꯍꯥꯏꯔꯒꯁꯨ ꯑꯩ ꯆꯠꯄ ꯇꯜꯂꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯨ ꯑꯗꯥꯒ ꯍꯥꯏꯔꯝꯕꯁꯦ ꯀꯔꯤꯝ ꯍꯥꯏꯗꯕ ꯏꯕꯦꯝꯃ ꯅꯪ ꯀꯣꯟꯁꯦ ꯐꯦꯡꯗꯣꯛꯑꯝꯃꯨ ꯍꯥꯏꯁꯤꯅ ꯍꯣꯏ ꯁꯤꯁꯦ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯏꯕꯦꯝꯃ ꯆꯥꯛꯇꯣ ꯑꯝꯇ ꯊꯣꯡꯉꯝꯃꯨ ꯍꯥꯏꯕꯁꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯍꯣꯏꯗꯤ ꯍꯥꯏꯔꯒꯅꯦ ꯇꯧꯔꯝꯕ꯭ꯔꯥ ꯅꯥꯆꯪꯅ ꯁꯨꯡꯇꯧ ꯇꯧꯔꯝꯗꯕ ꯀꯣꯟꯁꯦ ꯈꯔ ꯐꯦꯡꯉꯝꯗ ꯑꯗꯩ ꯆꯥꯛ ꯊꯣꯡꯉꯦ ꯆꯦꯡ ꯈꯔ ꯆꯪ ꯑꯗꯒꯤ ꯍꯦꯟꯖꯥꯡꯗ ꯃꯆꯨ ꯈꯔ ꯌꯥꯝ
ꯌꯥꯝ ꯐꯔꯛ ꯇꯥꯕꯀꯣ ꯊꯤꯒꯠꯂꯦ ꯃꯥꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯤꯅꯦ ꯈꯣꯠꯂꯤꯅꯦ ꯍꯥꯏꯕꯁꯤꯗ ꯑꯁ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯊꯛ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯃꯆꯦꯁꯤꯡ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯤꯡꯗꯒ ꯋꯥꯔꯤꯒꯗꯤ ꯁꯥꯖꯕꯖꯥꯠ ꯏꯆꯥ ꯅꯨꯄꯤꯁꯦ ꯑꯩ ꯁꯤꯗꯒꯤ ꯑꯃ ꯀꯣꯏꯅꯩ ꯑꯗꯣ ꯊꯥꯕꯜꯗ ꯈꯪꯅꯕꯅꯤ ꯈꯣꯠꯅꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯃꯤꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯍꯪꯕꯖꯥꯠꯅꯤ ꯃꯤꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯤ ꯈꯪꯗꯦ ꯍꯟꯗꯛ ꯊꯥꯕꯜꯗ ꯑꯃ ꯈꯪꯅꯩ ꯍꯥꯏꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯑꯗ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯋꯦ ꯍꯥꯏ ꯑꯣ ꯑꯁ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕꯅꯤꯅꯦ ꯏꯟꯈꯠꯂꯛꯑꯕꯅꯤꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯕꯅꯤꯅꯦ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯅꯁꯨ ꯈꯟꯖꯕ ꯑꯃ ꯂꯩ ꯍꯦꯛꯇ ꯑꯉꯥꯡꯁꯦ ꯀꯣꯏꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯇꯝ ꯇꯝꯒ ꯐꯨꯗꯠꯀꯦ ꯈꯣꯠꯇꯠꯀꯦ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯤ ꯂꯩꯇꯦ ꯁꯨꯝ ꯃꯥꯒꯤ ꯃꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯅꯅꯤ ꯁꯨꯝ ꯊꯦꯝꯃꯒ ꯀꯣ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯀꯦ ꯀꯥꯏꯅ ꯏꯟꯗꯣꯝꯆꯥꯁꯦ ꯈꯟꯖꯩ ꯍꯥꯏꯌꯦꯕꯀꯣ ꯏꯟꯗꯣꯝꯆꯥꯁꯤꯅ ꯃꯆꯦꯁꯤꯡ ꯊꯣꯛꯄꯁꯤꯗ ꯍꯥꯏꯔꯛꯑꯦ ꯃꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯈꯣꯠꯄꯅꯣ ꯐꯖꯅ ꯍꯪꯗꯣꯔꯛꯑꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯒ ꯐꯠꯇꯕꯅꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯍꯣꯏ ꯍꯪꯉꯛꯀꯦꯅ ꯍꯥꯏꯔꯦ ꯇꯁꯦꯡꯅ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯀꯣꯏꯔꯦ ꯈꯪꯉꯕꯅꯤ ꯏꯟꯗꯣꯝꯆꯥꯁꯤꯅ ꯆꯥꯛ ꯆꯥꯕꯗ ꯑꯣꯏꯔꯣꯀꯣ ꯃꯥꯁꯦ ꯈꯔ ꯉꯥꯡꯉꯦ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯕ ꯏꯔꯥꯡꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤ ꯀꯥꯟꯅꯔꯣꯏ ꯂꯥꯏꯔꯤꯛꯇ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯜꯂꯨ ꯍꯌꯦꯡ ꯅꯁꯥꯅ ꯃꯇꯤꯛ ꯆꯥꯔꯗꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯊꯣꯛꯂꯛꯇꯣꯏꯁꯦ ꯅꯁꯥꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯅ ꯃꯥꯁꯦ ꯅꯥꯆꯦꯞꯇ ꯌꯩꯔꯒ ꯈꯔꯗꯤ ꯉꯥꯡꯉꯦ ꯍꯥꯏ ꯑꯗꯩ ꯃꯥꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯆꯠꯄ ꯍꯧꯔꯞꯖꯥ ꯑꯣꯏꯔꯦ ꯏꯟꯗꯣꯝꯆꯥꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯅꯣꯡꯉꯥꯟꯕꯩ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯝ ꯁꯨꯔ ꯂꯩꯕꯗꯤ ꯅꯠꯇꯦ ꯁꯨꯗ ꯅꯣꯝꯗ ꯌꯥꯗꯕꯅꯤꯅ ꯃꯥꯁꯦ ꯍꯦꯛ ꯆꯠꯊꯣꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯗꯦꯠꯀ ꯇꯧꯕꯒꯁꯦ ꯇꯥꯏꯃꯤꯡ ꯑꯃꯒ ꯂꯩꯕ ꯅꯠꯇꯦꯗꯣ ꯑꯁ ꯅꯨꯃꯤꯠ ꯆꯞꯀ ꯌꯨꯡꯈꯠꯂꯛꯄ ꯀꯥꯟꯁꯤꯗ ꯊꯣꯛꯑꯕꯖꯥꯠꯅꯤ ꯃꯥꯗꯤ ꯑꯗꯩ ꯃꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯑꯗꯩ ꯆꯥꯛ ꯏꯁꯤꯡꯁꯨ ꯃꯦꯟꯃꯥꯟ ꯇꯥꯅ ꯍꯦꯛ ꯂꯩꯔꯝꯗ ꯀꯣ ꯆꯥꯛ ꯏꯁꯤꯡꯗꯣ ꯐꯖꯅ ꯅꯤꯡꯊꯤꯖꯅꯗꯤ ꯈꯥꯛꯆꯔꯝꯕ ꯏꯟꯗꯣꯝꯆꯥꯁꯤꯅ ꯑꯗ ꯉꯁꯥꯏꯒꯤ ꯍꯧꯗꯣꯡꯅꯅꯤ ꯈꯪꯗꯦ ꯑꯃꯅꯅꯤ ꯈꯪꯗꯦ ꯉꯥꯔꯧꯗꯣ ꯌꯥꯎꯕꯅꯤꯅ ꯐꯖꯅ ꯊꯝꯕꯤꯔꯝꯒꯗꯕꯗꯣ ꯃꯆꯥꯅꯨꯄꯤ ꯂꯩꯍꯧꯕꯅꯤꯅ ꯅꯪ ꯕꯕꯥꯒꯤ ꯆꯥꯛꯇꯨ ꯁꯤꯗ ꯊꯝꯃꯝꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯤꯗꯤ ꯄꯨꯔꯥ ꯇꯔꯪ ꯑꯃ ꯆꯠꯂ ꯂꯩꯔꯕꯖꯥꯠꯅꯤ ꯑꯗꯩ ꯉꯥꯔꯧ ꯀꯔꯤ ꯀꯔꯥ ꯌꯥꯎꯕꯅꯤꯅ ꯍꯧꯗꯣꯡꯅ ꯑꯗꯨꯝ ꯃꯅꯝ ꯈꯣꯠꯇꯅ ꯇꯧꯔꯒ ꯊꯥꯗꯩꯅꯤ ꯈꯪꯗꯦ ꯆꯈꯥꯏꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯕꯀꯣ ꯏꯟꯗꯣꯝꯆꯥꯁꯦ ꯗꯥꯏꯔꯦꯛꯃꯛꯇꯤ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯆꯥꯛꯇꯣ ꯂꯥꯛꯑꯒ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥ ꯀꯀꯥ ꯇꯥꯔꯦꯅꯦꯀꯣ ꯏꯟꯗꯣꯝꯆꯥ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯀꯀꯥꯁꯤꯅ ꯍꯜꯂꯛꯑꯒ ꯍꯦꯛꯇ ꯏꯟꯗꯣꯝꯆꯥꯒꯤ ꯏꯁꯧ ꯂꯥꯡꯉꯤ ꯆꯥꯛ ꯏꯁꯤꯡ ꯋꯥꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯂꯩꯔꯝꯗꯦ ꯅꯣꯏꯅ ꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒ ꯆꯥꯔꯤꯕ ꯄꯣꯠꯁꯦ ꯄꯜꯂꯒ ꯍꯦꯛ ꯉꯥꯡꯕ ꯅꯣꯏꯅ ꯑꯗꯨ ꯆꯥꯔꯒ ꯑꯩꯕꯨꯅꯦ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯈꯣꯠꯂꯒ ꯏꯁꯧꯒꯁꯦ ꯂꯥꯡꯉꯦ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯃꯤꯠꯁꯦ ꯍꯤꯡ ꯀꯥꯔꯦꯀꯣ ꯍꯤꯡ ꯀꯥꯔꯒ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯃꯥꯅ ꯆꯩꯌꯦꯕꯀꯣ ꯐꯨꯁꯨ ꯐꯨꯏ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯏꯟꯗꯣꯝꯆꯥꯅ ꯀꯀꯥꯗꯗꯤ ꯍꯥꯏꯕꯖꯥꯠꯅꯤ ꯅꯆꯥꯅꯨꯄꯤ ꯂꯩꯍꯧꯗꯤ ꯅꯆꯥꯅꯨꯄꯤꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯆꯩꯕ ꯌꯥꯗ꯭ꯔꯣ ꯈꯣꯠꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯕ ꯀꯥꯟꯗ ꯅꯆꯥꯅꯨꯄꯤꯗ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯦ ꯁꯤꯅꯤ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯄꯤꯡ ꯂꯥꯎ ꯀꯥꯔꯕ ꯅꯨꯃꯤꯠꯁꯦ ꯌꯦꯡꯕꯗ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯁꯦ ꯁꯤꯅꯦꯕ ꯄꯤꯡ ꯂꯥꯎ ꯀꯥꯟꯗ ꯃꯥꯅ ꯅꯨꯃꯤꯠꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯈꯔ ꯐꯨꯕꯖꯥꯠꯅꯤꯀꯣ ꯅꯪ ꯐꯣꯟꯒ ꯄꯥꯏꯒꯅꯨ ꯑꯩꯒꯤ ꯐꯣꯟꯒꯥꯁꯦ ꯅꯪꯅ ꯈꯔ ꯄꯥꯏꯗꯅ ꯅꯪ ꯇꯧꯔꯤꯗꯣ ꯈꯪꯉꯤꯀꯣ ꯏꯟꯗꯣꯝꯆꯥꯁꯦ ꯑꯗꯨꯝ ꯍꯥꯏꯔꯦ ꯅꯪ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯇꯧꯔ ꯅꯪ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯉꯒꯦ ꯍꯥꯏꯔꯛꯑꯣ ꯉꯥꯡꯒ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯃꯤꯠꯁꯤꯗꯤ ꯈꯨꯃꯛꯇꯦ ꯈꯨꯄꯥꯛꯅ ꯃꯅꯒꯟꯗ ꯄꯥꯛ ꯊꯥꯕꯅꯦ ꯑꯩ ꯁꯥꯎꯅꯤꯡꯕꯗꯣꯀꯣ ꯅꯇꯥ ꯁꯟꯗꯥꯅ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯏꯁꯤꯡ ꯊꯕꯛ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯁꯦ ꯅꯣꯏꯒꯤꯗꯃꯛꯇꯅꯤ ꯑꯗꯨ ꯌꯥꯝ ꯚꯥꯞ ꯇꯥꯔꯅꯤꯗꯣ ꯀꯔꯤꯒꯤꯅꯣ ꯈꯣꯠꯄꯅꯣꯅ ꯈꯔꯁꯨ ꯉꯥꯡꯊꯠꯂꯕꯖꯥꯠꯅꯤ ꯏꯟꯗꯣꯝꯆꯥꯁꯤꯅ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥꯁꯦ ꯀꯞꯄꯣꯏ ꯄꯦꯕꯣꯏ ꯇꯧꯔꯒ ꯂꯩꯔꯦ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯁꯤꯒꯥꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯌꯥꯗ꯭ꯔꯦ ꯄꯩꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯐꯣꯟ ꯄꯥꯏꯒꯅꯨ ꯍꯥꯏꯕꯗꯨꯗꯤꯀꯣ ꯁꯥꯎꯔꯦ ꯍꯥꯏꯔꯗꯤ ꯃꯃꯥ ꯑꯣꯏꯕꯒꯤ ꯐꯣꯟꯁꯦ ꯄꯥꯏꯔꯅꯣꯕ ꯐꯣꯟꯁꯤꯗ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯍꯦꯛꯇ ꯑꯃꯅꯤ ꯈꯪꯗꯦ ꯍꯨꯔꯥꯜꯂꯒ ꯍꯦꯛꯇ ꯄꯥꯏꯔꯒ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯩ ꯐꯣꯟꯁꯦ ꯆꯨꯖꯥ ꯇꯧ ꯂꯩꯔꯝꯃꯦ ꯏꯟꯗꯣꯝꯆꯥꯅ ꯆꯥꯛ ꯆꯥꯁꯤ ꯃꯥꯗꯤ ꯊꯦꯝꯕ ꯆꯪꯖꯔꯛꯄ ꯉꯁꯥꯏꯅ ꯆꯥꯛꯁꯪꯗ ꯏꯟꯗꯣꯝꯆꯥꯁꯤꯅ ꯂꯥꯎꯕꯖꯥꯠꯅꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎꯅ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒ ꯂꯩꯔꯒ ꯏꯟꯗꯣꯝꯆꯥꯅ ꯀꯞꯄꯕꯨ ꯑꯣꯏꯔꯦ ꯁꯤꯕꯣ ꯏꯟꯗꯣꯝꯆꯥꯅꯗꯤ ꯑꯗꯨꯝ ꯈꯟꯖꯩ ꯍꯥꯏꯕ ꯐꯣꯟꯁꯦ ꯑꯩꯅ ꯄꯥꯏꯒꯅꯨ ꯍꯥꯏꯁꯦ ꯃꯥ ꯄꯥꯏꯖꯅꯤꯗꯀꯣ ꯉꯥꯏꯍꯥꯛꯇꯤ ꯄꯥꯏꯖꯅꯤꯗ ꯈꯣꯠꯄꯅꯤꯗ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯋꯥꯏ ꯇꯧꯔꯤꯅꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤꯅꯤ ꯏꯟꯗꯣꯝꯆꯥꯁꯨ ꯑꯗꯨꯁꯨ ꯍꯦꯛ ꯃꯈꯟ ꯊꯣꯛꯄꯀꯣ ꯃꯥꯏ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯐꯃꯨꯡꯗ ꯂꯩꯔꯝꯃꯅꯤ ꯆꯥꯛ ꯆꯥꯁꯦꯅ ꯊꯦꯝꯕ ꯆꯪꯀꯥꯟꯗ ꯐꯣꯟꯗ ꯖꯨꯖꯥ ꯇꯧꯔ ꯂꯩꯔꯝꯕꯁꯤꯗ ꯏꯟꯗꯣꯝꯆꯥꯁꯦ ꯁꯥꯎꯅꯤꯡꯉꯕ ꯆꯥꯛꯁꯦ ꯆꯥꯎ ꯂꯥꯎ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯆꯨꯝꯅ ꯍꯥꯏꯔꯒꯗꯤ ꯐꯗꯧ ꯉꯁꯥꯏꯒꯤ ꯐꯣꯟꯁꯤꯗ ꯃꯤ ꯑꯃ ꯄꯥꯏ ꯈꯪꯅꯕ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯥꯏ ꯍꯥꯏꯗꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯁꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯥꯏꯒ ꯆꯥꯔꯨ ꯂꯥꯎ ꯍꯥꯏꯕꯅꯦ ꯍꯥꯏ ꯏꯟꯗꯣꯝꯆꯥꯁꯨ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯖꯥꯠꯅꯤ ꯅꯍꯥꯟꯒꯩꯗꯤ ꯏꯃꯥ ꯀꯧꯔꯝꯕꯗꯣꯀꯣ ꯃꯃꯥꯒ ꯍꯥꯏ ꯀꯧꯁꯜꯂꯛꯄ ꯃꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯈꯔ ꯀꯦꯕꯣꯏ ꯀꯩꯕꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯁꯦ ꯏꯀꯥꯏꯖꯕ ꯊꯕꯛꯅꯤꯀꯣ ꯃꯁꯦ ꯇꯧꯕꯅꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯀꯣ ꯌꯥꯝꯅ ꯐꯔꯛ ꯌꯥꯝ ꯇꯥꯕꯅꯦꯕꯀꯣ ꯏꯟꯗꯣꯝꯆꯥꯁꯦ ꯍꯤꯡ ꯀꯥꯕꯤ ꯌꯧꯔꯛꯄꯀꯣ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕ ꯅꯣꯛꯅꯤꯡꯕꯁꯦ ꯃꯥ ꯈꯪꯖꯜꯂꯦ ꯑꯩ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯆꯥꯛꯁꯦ ꯆꯥꯔꯂꯣ ꯐꯣꯟꯗꯣ
ꯑꯩꯅꯅꯦ ꯊꯨꯒꯥꯏꯔꯗꯤꯅꯦ ꯅꯪꯁꯨ ꯄꯥꯏꯔꯣꯏ ꯑꯩꯁꯨ ꯄꯥꯏꯕ ꯐꯪꯉꯣꯏ ꯌꯥꯝ ꯊꯨꯅ ꯆꯥꯛꯁꯦ ꯆꯥꯔꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯣꯟꯁꯦ ꯐꯦꯡꯉꯨ ꯂꯥꯛꯑꯣ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯃꯇꯤꯡ ꯊꯣꯛꯉꯩ ꯍꯥꯏꯕꯅꯦ ꯍꯥꯏ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯦ ꯂꯥꯛꯑꯦꯀꯣ ꯂꯥꯛꯑꯒ ꯆꯥꯛꯁꯦ ꯆꯥꯈ꯭ꯔꯦ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯈꯤꯗꯦ ꯀꯣꯟꯁꯦ ꯁꯠ 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 ꯐꯦꯡꯗꯣꯛꯈ꯭ರೆ ꯅꯨꯃꯤꯠꯁꯤ ꯏꯟꯗꯣꯝꯆꯥꯅ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯀꯩꯗꯧꯕꯩ ꯅꯪ ꯐꯣꯟꯗꯣ ꯑꯗꯨꯝ ꯄꯥꯏꯔ ꯂꯩꯗꯣ ꯀꯩꯅꯣ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯂꯧꯁꯜꯂꯦ ꯃꯆꯥꯅꯨꯄꯤꯁꯦ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯦ ꯐꯃꯨꯡ ꯆꯪꯒꯤꯑꯕ ꯑꯍꯤꯡ ꯇꯨꯝꯗꯦ ꯍꯥꯏ ꯏꯗꯣꯝꯆꯥꯁꯦ ꯃꯆꯥꯁꯤ ꯈꯟꯕꯗ ꯑꯁ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯑꯩꯅ ꯉꯁꯤ ꯉꯥꯡꯉꯤꯕ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯐꯨꯔꯨꯔꯦ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯕꯣ ꯑꯃꯨꯛ ꯁꯨꯝ ꯈꯟꯖꯕ ꯏꯗꯣꯝꯆꯥꯁꯤꯅ ꯆꯦꯟꯈ꯭ꯔꯗꯤ ꯅꯨꯄꯤ ꯄꯨꯟꯁꯤꯁꯦ ꯕꯗꯅꯥꯝ ꯆꯥꯕ ꯍꯥꯏꯗꯣ ꯆꯥꯗꯣꯏꯅꯤꯀꯣ ꯄꯨꯟꯁꯤꯒꯤ ꯃꯥꯡꯕ ꯍꯥꯏꯗꯣ ꯃꯥꯡꯗꯣꯏꯅꯤꯀꯣ ꯑꯁ ꯄꯨꯟꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯊꯕꯛꯁꯨ ꯋꯥꯅ ꯁꯨꯔꯒꯅꯦ ꯃꯆꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯒꯤ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯃꯐꯩ ꯅꯨꯄꯤꯒ ꯑꯣꯏꯔꯦꯀꯣ ꯑꯁ ꯑꯩꯁꯦ ꯀꯥꯏꯅꯀꯣ ꯌꯥꯝ ꯈꯟꯖꯩ ꯑꯗꯒꯤ ꯃꯤꯅ ꯄꯥꯎ ꯇꯝꯃꯛꯑꯦ ꯑꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯅꯪ ꯅꯆꯥꯁꯦ ꯑꯗꯨ ꯇꯧꯍꯧꯏꯅꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯅ ꯇꯝꯃꯛꯄꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯗ ꯏꯗꯣꯝꯆꯥꯁꯤꯗ ꯃꯣꯏꯒꯤ ꯃꯆꯦꯁꯤꯡ ꯊꯣꯛꯄ ꯑꯃꯁꯤꯅ ꯅꯪ ꯑꯉꯥꯡꯗꯣ ꯅꯍꯥꯟꯅꯦ ꯇꯥꯂꯛꯅꯤ ꯇꯥꯂꯛꯇꯨꯗꯅꯦ ꯅꯨꯄꯥꯒ ꯎꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄꯗ ꯆꯨꯝꯅ ꯎꯅꯔꯗꯤ ꯐꯩ ꯃꯤꯅ ꯍꯦꯛꯇ ꯕꯗꯅꯥꯝ ꯄꯤꯕꯤꯅꯤ ꯑꯉꯥꯡꯁꯨ ꯑꯣꯏ ꯏꯄꯪ ꯄꯪꯒꯗꯅ ꯃꯈꯨꯠꯇꯣ ꯁꯝꯅꯔꯒ ꯆꯠꯍꯧꯏꯀꯣ ꯑꯗ ꯑꯩꯅꯗꯤ ꯆꯩꯔꯝꯕꯅꯤ ꯀꯩꯅꯣꯅꯦ ꯅꯈꯣꯏꯒ ꯁꯝꯅꯩꯗꯨꯕꯣ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯁꯤꯕꯣꯅ ꯑꯗ ꯃꯈꯨꯠꯀ ꯁꯝꯅꯗ ꯈꯣꯠꯅꯗꯅ ꯆꯠꯂꯤ ꯏꯄꯪ ꯄꯪꯒꯩ ꯅꯨꯄꯥꯁꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥꯗꯨꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯅꯨꯡ ꯇꯥꯕ ꯃꯤ ꯃꯥꯟꯗꯦ ꯑꯍꯟꯁꯨ ꯃꯥꯜꯂꯤ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯃꯤꯁꯨ ꯃꯥꯜꯂꯤ ꯀꯨꯆꯨ ꯀꯨꯃꯦꯜ ꯏꯁꯦꯡ ꯁꯦꯡꯗꯦ ꯃꯁꯥ ꯏꯄꯥ ꯄꯥꯔꯅ ꯃꯨꯟꯅ ꯌꯦꯡꯖꯜꯂꯤ ꯇꯨꯝꯁꯠꯄꯨ ꯃꯥꯜꯂꯤꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯒ ꯑꯣꯏꯅꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯅꯪ ꯅꯆꯥꯗꯣ ꯌꯦꯡꯁꯜꯂꯨꯀꯣ ꯏꯕꯦꯝꯃꯥꯅ ꯐꯖꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯑꯗ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦ ꯑꯗꯒꯤ ꯐꯨꯔꯒꯦꯅ ꯈꯜꯂꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯔꯦ ꯅꯪ ꯅꯍꯥꯟ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯅꯥ ꯊꯦꯡꯅꯩ ꯁꯤꯅꯤ ꯑꯗ ꯏꯃꯥꯕꯣꯛ ꯑꯗꯨ ꯊꯦꯡꯅꯩ ꯁꯤꯅꯤ ꯅꯪꯅ ꯅꯨꯄꯥꯗꯣ ꯀꯩꯗꯧꯕꯩꯅꯣ ꯈꯨꯠ ꯁꯝꯃꯤꯗꯣ ꯂꯝꯕꯤꯗꯨꯗ ꯈꯨꯠ ꯁꯝꯃꯤꯗꯣ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦꯕ ꯁꯝꯗꯦ ꯁꯤꯅꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯦꯀꯣ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯆꯤꯟ ꯊꯤꯕ ꯋꯥꯗꯣ ꯉꯥꯡꯒꯗ꯭ꯔꯥ ꯅꯈꯨꯠꯇꯣ ꯁꯝꯅꯔꯒ ꯆꯠꯂꯤꯅ ꯅꯃꯥꯕꯣꯛꯅ ꯆꯩꯔꯝꯃꯦ ꯍꯥꯏꯔꯤꯁꯤꯗꯤ ꯇꯥꯂꯛꯇꯨꯅ ꯅꯪ ꯀꯩꯗꯧꯕꯩ ꯆꯠꯂꯤꯕ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯍꯪꯉꯦꯀꯣ ꯑꯍꯥꯟꯕꯗ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯨ ꯐꯠꯇꯦ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯥꯅ ꯊꯦꯝꯒꯗꯕꯁꯦꯀꯣ ꯑꯩ ꯆꯠꯇꯦ ꯁꯨꯡꯆꯠ ꯆꯠꯇꯦ ꯑꯩ ꯈꯨꯠ ꯁꯨꯡꯁꯝ ꯁꯝꯅꯗꯦ ꯏꯃꯥꯕꯣꯛꯅ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯁꯤꯅꯤ ꯑꯗꯒꯤ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯅꯃꯥꯕꯣꯛꯁꯤꯗ ꯆꯠꯂꯒ ꯍꯪꯉꯨꯁꯤꯔꯥ ꯁꯤꯅꯦꯕ ꯍꯪꯉꯨꯁꯤ ꯌꯥꯏ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯁꯤꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤꯅꯤ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯅ ꯆꯠꯁꯦꯁꯦ ꯌꯥꯔꯛꯇ꯭ꯔꯕ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯃꯈꯨꯠꯇꯣ ꯁꯝꯅꯔ ꯆꯠꯂꯨꯔꯕꯖꯥꯠꯅꯤꯗꯅ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯆꯠꯁꯦ ꯌꯥꯗ꯭ꯔꯤꯁꯦ ꯈꯨꯠ ꯁꯝꯅꯕ ꯅꯠꯇꯦ ꯍꯥꯏ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯁꯦ ꯃꯥꯏ ꯃꯈꯨꯠꯇꯣ ꯇꯦꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯇꯨꯁꯜꯂꯦ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯨꯕꯅꯤ ꯈꯨꯠ ꯁꯝꯅꯔꯒꯗꯤ ꯆꯠꯇꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯕꯕꯨ ꯀꯩꯗꯧꯒꯦ ꯁꯤꯅꯦꯕ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯉꯥꯡꯉꯤꯕ ꯉꯁꯥꯏꯒꯤ ꯑꯣꯏꯗꯕ ꯋꯥꯁꯦ ꯉꯥꯡꯉꯦ ꯈꯪꯉꯒ ꯀꯩ ꯍꯥꯏꯅꯤ ꯂꯥꯜꯂꯦ ꯍꯥꯏꯗꯕꯤꯗ ꯑꯣꯟꯈꯠꯂꯒ ꯉꯥꯡꯕꯁꯤꯗ ꯏꯟꯗꯣꯝꯆꯥꯁꯤꯅ ꯃꯥꯁꯦ ꯀꯔꯣꯝꯗꯩ ꯃꯤꯍꯨꯟꯅꯣ ꯈꯪꯗꯦ ꯅꯥꯔꯨꯝꯁꯤꯗꯀꯣ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠꯁꯤꯅ ꯄꯥꯛ ꯂꯥꯎ ꯊꯥꯕꯖꯥꯠꯅꯤꯗ ꯃꯆꯥꯅꯨꯄꯤꯁꯦ ꯆꯦꯞꯇꯥ ꯇꯥꯏ ꯍꯥꯏꯀꯣ ꯑꯗꯩ ꯏꯗꯣꯝꯆꯥꯅ ꯅꯆꯤꯟꯗꯣ ꯌꯥꯝ ꯊꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯧꯖꯤꯛ ꯁꯤꯅꯤꯡꯉꯕ꯭ꯔꯣ ꯅꯪ ꯁꯜꯂꯒ ꯇꯥꯅꯤꯡꯉꯕ꯭ꯔꯣ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯠꯇꯦ ꯑꯐꯕ ꯃꯤ ꯊꯦꯡꯅꯔꯗꯤ ꯐꯩ ꯐꯠꯇꯕ ꯃꯤ ꯊꯦꯡꯅꯔꯗꯤ ꯑꯗꯨꯗ ꯍꯥꯠꯂꯝꯃꯦ ꯑꯗꯥ ꯇꯥꯔꯝꯃꯦ ꯍꯥꯏꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯤꯔꯒ ꯇꯥꯅꯤꯡꯕ꯭ꯔꯣ ꯅꯪ ꯈꯤꯇꯪ ꯉꯥꯡꯉꯤꯁꯦ ꯏꯃꯥꯁꯤꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯀꯔꯤ ꯂꯩꯒꯦꯅ ꯈꯟꯗꯦꯅꯦ ꯑꯗꯨꯝ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯅꯃꯥ ꯑꯩꯅ ꯃꯤꯅ ꯎꯔꯐꯥꯎꯗ ꯑꯗꯨ ꯌꯥꯝꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯉꯗꯨꯅꯗꯤ ꯑꯩꯅ ꯈꯪꯗꯕ ꯎꯗꯕ ꯃꯌꯥꯝꯗꯗꯤ ꯅꯪ ꯀꯌꯥꯝ ꯉꯥꯡꯉꯝꯗꯣꯔꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯠꯂꯝꯗꯧꯔꯤ ꯅꯪ ꯎꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯌꯥꯝ ꯇꯥꯏ ꯑꯩ ꯇꯨꯃꯤꯟꯅ ꯈꯪꯖꯅꯗ ꯎꯁꯟꯅꯗꯅ ꯑꯩ ꯂꯩꯕꯅꯤ ꯀꯩꯅꯣ ꯅꯪ ꯂꯝ ꯑꯁꯥꯝ ꯍꯦꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯋꯥꯅ ꯍꯣꯠꯅꯩꯁꯦ ꯅꯪ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥꯅ ꯑꯩ ꯁꯨꯝ ꯉꯥꯡꯉ ꯐꯨꯅꯤꯡꯉꯛꯄꯗꯣ ꯑꯗꯨ ꯐꯨ ꯑꯣꯜꯂ ꯃꯥꯁꯦ ꯂꯥꯛꯑꯦ ꯍꯥꯏ ꯃꯃꯥꯗꯨꯅ ꯐꯨꯔꯝꯃꯦ ꯍꯥꯏꯔꯗꯤ ꯃꯥ ꯅꯨꯃꯤꯠꯇꯣ ꯎꯅꯔꯨꯔꯅꯣꯕ ꯅꯨꯄꯥꯗꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯃꯨꯛ ꯎꯅꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯦ ꯑꯗꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯎꯅꯕ ꯀꯥꯟꯁꯤꯗ ꯃꯁꯤ ꯉꯥꯡꯁꯦ ꯂꯩꯇꯦ ꯅꯨꯡꯁꯥꯁꯤꯗ ꯑꯃꯨꯛ ꯄꯥꯈꯠꯂꯤ ꯃꯥꯁꯦ ꯃꯗꯨꯕꯨ ꯆꯦꯡꯒ꯭ꯔꯖꯥꯠꯂꯥ ꯍꯥꯏ ꯏꯗꯣꯝꯆꯥꯒꯤ ꯐꯣꯟꯁꯦ ꯄꯨꯔ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯍꯜꯂꯦ ꯊꯪꯅꯕꯒꯤ ꯐꯣꯟꯁꯦ ꯔꯤꯡꯁꯦ ꯆꯠꯂꯒ ꯑꯍꯥꯟꯕ ꯇꯛ ꯂꯥꯎ ꯄꯥꯏꯈꯠꯂꯝꯕ ꯀꯥꯟꯁꯤꯗ ꯐꯣꯟ ꯇꯧꯍꯜꯂꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯧꯔꯛꯑꯕꯖꯥꯠꯅꯤꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯗ ꯀꯧꯔꯛꯄꯗ ꯃꯃꯥꯗꯨꯅ ꯅꯪ ꯀꯔꯥꯏ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯃꯃꯥꯏ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯄꯛ ꯂꯥꯎ ꯀꯛꯊꯠꯈ꯭ꯔꯕ ꯄꯛ ꯂꯥꯎ ꯀꯛꯊꯠꯈꯤꯕꯗꯒꯤ ꯐꯣꯟꯁꯦ ꯇꯧꯔꯦ ꯍꯟꯖꯟ ꯇꯧꯔꯒ ꯃꯥꯗꯤ ꯁꯥꯏꯂꯦꯟ ꯊꯝꯖꯜꯂꯕꯖꯥꯠꯅꯤꯗꯅ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕꯗꯣꯀꯣ ꯃꯁꯤꯗꯗꯤ ꯐꯨꯔꯒꯦꯗ ꯃꯁꯤ ꯑꯉꯥꯡꯁꯤꯗꯗꯤꯅ ꯃꯥꯁꯦ ꯁꯤꯡꯉꯒ ꯆꯠꯂ ꯃꯥꯁꯦ ꯁꯣꯔꯣꯛꯁꯤꯗ ꯊꯣꯛꯑꯒ ꯂꯩꯇꯕꯗꯤ ꯃꯆꯥ ꯈꯔ ꯂꯥꯞꯇꯛꯅ ꯎꯕꯖꯥꯠꯅꯤꯗ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗ ꯅꯨꯄꯥꯒ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗ ꯀꯩꯅꯣ ꯏꯗꯣꯝꯆꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤꯔ ꯀꯩꯅꯣ ꯎꯗꯤ ꯎꯏ ꯃꯥꯁꯨ ꯀꯣ
ꯃꯥꯒꯤ ꯃꯆꯥꯁꯨ ꯇꯧꯋꯦꯕ ꯅꯍꯥꯟꯋꯥꯏ ꯏꯟꯗꯣꯝꯆꯥ ꯃꯇꯝꯗ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯍꯦꯛ ꯂꯥꯛꯑꯒꯗꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯅꯤ ꯈꯪꯗꯦ ꯑꯍꯨꯝꯅꯤ ꯈꯪꯗꯦ ꯊꯣꯛꯑꯒ ꯈꯣꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯧꯖꯤꯛꯅ ꯃꯊꯟꯗ ꯆꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯨ ꯇꯧꯕꯗꯣ ꯑꯗ ꯃꯊꯟꯇꯒ ꯊꯣꯛꯑꯗꯅ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯉꯦ ꯍꯥꯏꯕꯒꯤꯁꯨ ꯀꯩꯝ ꯀꯤꯗꯕꯤ ꯅꯥꯆꯨꯡꯗꯕꯤꯀꯣ ꯑꯗꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯕꯁꯨ ꯎꯔꯦ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯍꯦꯛꯇ ꯃꯆꯥꯅꯨꯄꯤ ꯃꯅꯥꯛꯇꯥꯅ ꯍꯦꯛꯇ ꯂꯥꯎꯔꯒ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯦ ꯀꯧꯔꯒ ꯃꯥ ꯆꯪꯁꯟꯕꯖꯥꯠꯅꯤ ꯑꯗꯨ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯦ ꯆꯠꯈ꯭ꯔꯦ ꯆꯠꯈꯤꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯤꯍꯨꯟꯗꯤ ꯆꯣꯡꯉꯕꯖꯥꯠꯅꯤ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯕꯩ ꯃꯌꯥꯏꯅ ꯀꯜꯂꯦꯅꯀꯣ ꯅꯨꯡꯁꯤꯕꯗꯤ ꯎꯅꯊꯣꯛꯎꯒꯨꯝ ꯇꯧꯗ ꯆꯪꯉꯀꯥꯟꯗ ꯃꯥꯁꯦ ꯀꯤꯊꯤ ꯀꯤꯔꯨꯝ ꯀꯣ ꯆꯪꯉꯛꯄ ꯀꯥꯟꯁꯤꯗ ꯏꯟꯗꯣꯝꯆꯥ ꯁꯥꯎꯅꯤꯡꯕꯒꯤ ꯑꯩꯅ ꯅꯪ ꯉꯁꯥꯏꯗ ꯅꯠꯇꯅ ꯅꯪ ꯐꯨꯔꯝꯃꯤꯗꯣ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯅꯪ ꯅꯅꯥꯍꯨꯝꯗꯨꯗ ꯊꯥꯔꯤꯗꯣ ꯅꯪ ꯑꯗꯨꯃꯛꯇꯗ ꯄꯦꯟꯗꯦꯅ ꯐꯨꯔꯒ ꯃꯥꯁꯦ ꯆꯪꯉꯦꯀꯣ ꯑꯗ ꯁꯥꯎꯅꯤꯡꯕꯩ ꯃꯥꯁꯦ ꯈꯨꯕꯥꯛꯅ ꯈꯨꯠꯅ ꯃꯥꯁꯦ ꯄꯥꯛ ꯊꯥꯔꯒ ꯁꯣꯔꯣꯛꯅꯤ ꯃꯃꯥꯃꯛꯅ ꯍꯦꯛꯇ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯐꯨꯕꯁꯦ ꯀꯔꯤ ꯑꯣꯛꯇꯕ ꯑꯃꯨꯛ ꯆꯠꯂꯝꯕꯖꯥꯠꯅꯣ ꯃꯤꯅ ꯍꯥꯏꯅꯈꯤꯅꯤꯀꯣꯅ ꯈꯟꯗꯅ ꯁꯥꯎꯅꯤꯡꯕꯁꯦ ꯐꯖꯅ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯀꯣ ꯑꯗꯒꯤ ꯁꯥꯎꯔꯕꯅꯤꯅ ꯃꯆꯥꯒ ꯃꯃꯥꯒ ꯃꯥꯡꯇꯣ ꯍꯦꯛ ꯆꯠꯃꯤꯟꯅꯕꯁꯨ ꯑꯁ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯛꯀꯅꯤ ꯄꯥꯈꯠꯇꯅ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯅ ꯂꯝꯕꯤ ꯑꯁꯝꯕꯁꯤꯗ ꯐꯥꯎꯖꯜꯂꯒ ꯃꯥꯁꯦ ꯂꯥꯛꯑꯦꯀꯣ ꯂꯥꯛꯑꯀꯥꯟꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯗ ꯆꯪꯉꯒ ꯃꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯆꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯆꯪꯉꯒ ꯃꯆꯥꯅꯨꯄꯤꯁꯦ ꯂꯩꯔꯝꯃꯦ ꯃꯆꯥꯅꯨꯄꯤꯅ ꯍꯥꯟꯅ ꯌꯧꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯅ ꯀꯥꯟꯅꯔꯣꯏꯁꯤꯗꯤ ꯅꯪ ꯐꯣꯟꯁꯦ ꯄꯥꯏꯍꯜꯂꯔꯣꯏꯁꯤꯅꯦꯕ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯁꯤꯁꯨ ꯐꯣꯟꯁꯤꯁꯨ ꯃꯥꯁꯨ ꯋꯥꯔꯤ ꯐꯅ ꯇꯥꯅꯤꯡꯕ ꯂꯩꯔꯁꯨ ꯀꯣ ꯑꯗꯒꯤ ꯀꯩꯅꯣꯃ ꯀꯩꯃ ꯌꯦꯡꯅꯤꯡꯕ ꯂꯩꯔꯁꯨ ꯃꯥꯁꯨ ꯂꯣꯠꯁꯜꯂꯦ ꯐꯣꯟꯁꯦ ꯄꯥꯏꯕ ꯎꯕꯗ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝ ꯈꯪꯉꯤꯅꯦ ꯃꯥꯁꯦ ꯂꯣꯠꯁꯜꯂꯦ ꯃꯥꯁꯦ ꯄꯥꯏꯗ꯭ꯔꯦ ꯃꯄꯥꯏ ꯐꯣꯟꯁꯦ ꯃꯥꯁꯦ ꯁꯤꯖꯤꯟꯅꯔꯦ ꯎꯄꯨ ꯀꯥꯆꯤꯜꯂꯝꯗꯩ ꯏꯟꯗꯣꯝꯆꯥꯁꯤꯅ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯎꯄꯨ ꯀꯥꯆꯤꯜꯂꯝꯗ ꯊꯝꯖꯤꯟꯕꯖꯥꯠꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯐꯣꯟꯁꯦ ꯑꯣꯐ ꯍꯥꯡꯉꯒꯦꯅ ꯈꯟꯕ ꯏꯆꯥ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯏꯟꯗꯣꯝꯆꯥꯁꯨꯅꯁꯨ ꯃꯆꯥꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯎꯏꯌꯦꯕ ꯇꯁꯦꯡꯅ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯃꯥꯜꯂꯦ ꯃꯤꯑꯣꯏꯁꯦ ꯃꯁꯥ ꯄꯥꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯑꯅꯥꯕ ꯂꯩꯖꯔꯒꯁꯨ ꯈꯔ ꯄꯥꯔꯒꯁꯨ ꯈꯔ ꯇꯤꯛ ꯇꯤꯛ ꯂꯥꯎꯕ ꯑꯗꯒꯤ ꯐꯤꯔꯣꯜꯃꯛꯇ ꯁꯦꯠꯂꯒꯁꯨꯈꯔ ꯇꯔꯨ ꯇꯅꯥꯟꯕ ꯃꯤꯗꯣ ꯍꯦꯛ ꯑꯣꯏꯗꯕ ꯑꯔꯩꯕ ꯑꯃ ꯁꯦꯠꯆꯜꯂꯒ ꯀꯨꯆꯨꯁꯨ ꯏꯁꯦꯡ ꯁꯦꯡꯗ꯭ꯔꯒ ꯃꯃꯥꯏ ꯃꯤꯠꯀ ꯀꯩ ꯍꯥꯏꯅꯤ ꯇꯥꯟ ꯆꯥꯟꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯟꯗꯣꯝꯆꯥꯅ ꯌꯦꯡꯕꯗ ꯃꯃꯥꯏ ꯃꯤꯠꯀ ꯏꯈꯣꯠ ꯈꯣꯠꯂꯗꯅ ꯊꯥꯎꯔꯦꯛꯀ ꯏꯀꯛ ꯀꯛ ꯀꯩ ꯍꯥꯏꯅꯤ ꯌꯦꯡꯕꯗ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯃꯥꯟꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅꯁꯨ ꯎꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯏꯟꯗꯣꯝꯆꯥꯅ ꯐꯣꯟꯗꯣ ꯂꯣꯠꯁꯟꯕꯅꯦꯕꯀꯣ ꯐꯣꯟꯁꯦ ꯂꯣꯠꯁꯤꯜꯂꯒ ꯈꯥꯡꯉꯦꯗꯩ ꯃꯆꯥꯅꯨꯄꯤꯁꯤ ꯃꯥꯁꯤ ꯑꯁ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯀꯥꯏꯅ ꯈꯟꯕꯁꯦ ꯒ꯭ꯌꯥꯟꯁꯦ ꯇꯥꯗꯦ ꯊꯪꯅꯕꯒꯤ ꯃꯟꯗꯣꯝꯆꯥꯁꯤꯡꯒꯤ ꯑꯗꯒꯤ ꯃꯅꯝꯃꯁꯤꯡꯒꯤ ꯐꯣꯟꯁꯦ ꯃꯥꯗꯤ ꯍꯦꯛ ꯂꯣꯟꯅ ꯍꯦꯛ ꯂꯧ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯗꯦ ꯃꯅꯝꯃꯁꯤꯡꯗꯨꯅꯁꯨ ꯍꯦꯛ ꯍꯥꯏꯕꯗꯤ ꯍꯦꯛ ꯉꯝꯗ ꯑꯁ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯁꯥꯟꯅꯅꯤꯡꯇꯧꯅꯤ ꯀꯨꯏꯅꯗꯤ ꯁꯥꯟꯅꯒꯅꯨ ꯍꯥꯏ ꯂꯣꯟꯅ ꯃꯥꯗꯤ ꯁꯥꯟꯅꯔꯕ ꯖꯥꯠꯅꯤꯗ ꯑꯗꯒꯤ ꯃꯃꯥꯅ ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯨꯏ ꯈꯣꯠꯂꯤꯅ ꯇꯝ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯃꯥꯗꯤ ꯌꯥꯆꯪꯉꯛꯄ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯃꯥꯗꯤ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯅꯤꯗꯅ ꯑꯗꯩ ꯐꯣꯟꯁꯤꯅ ꯀꯅꯥꯒꯤ ꯐꯣꯟ ꯄꯨꯒꯦꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯅꯝꯒꯤ ꯐꯣꯟꯁꯦ ꯄꯨꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯂꯕ ꯖꯥꯠꯅꯤ ꯍꯥꯏꯗꯤ ꯆꯦꯟꯕ ꯊꯣꯛꯏꯕ ꯖꯥꯠꯅꯤ ꯃꯥꯗꯤ ꯑꯗꯩ ꯌꯥꯆꯪꯕꯁꯦ ꯃꯥꯡꯅꯈ꯭ꯔꯦꯅ ꯑꯗꯩ ꯃꯅꯝꯃꯅ ꯑꯩꯒꯤ ꯐꯣꯟꯗꯣ ꯃꯥꯅ ꯑꯝꯇ ꯋꯥꯏꯒꯦꯅ ꯄꯥꯏꯈꯤꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗ ꯑꯩ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯐꯣꯟꯗꯨꯁꯨ ꯆꯠꯂꯒ ꯃꯥꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯁꯤꯅꯦꯕ ꯑꯗꯒꯤ ꯏꯟꯗꯣꯝꯆꯥꯁꯤꯅ ꯃꯃꯧ ꯅꯨꯄꯤ ꯊꯣꯛꯑꯦ ꯏꯟꯗꯣꯝꯆꯥꯗꯤ ꯆꯩꯔꯦ ꯑꯉꯥꯡꯗꯣ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯦ ꯑꯗꯒꯤ ꯅꯣꯏꯅ ꯑꯃꯨꯛ ꯐꯣꯟꯗꯣ ꯄꯤꯁꯜꯂꯦ ꯍꯧꯖꯤꯛ ꯀꯔꯝꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯌꯦꯡꯉꯣ ꯑꯉꯥꯡꯗꯨꯅ ꯐꯔꯝꯃꯗꯤ ꯐꯩ ꯐꯠꯂꯝꯗ꯭ꯔꯗꯤ ꯅꯪ ꯗꯁꯥ ꯇꯥꯗꯣꯏꯅꯤ ꯑꯩꯒꯤ ꯏꯁꯤꯡ ꯃꯇꯥꯁꯤ ꯈꯣꯠꯄꯁꯤ ꯀꯥꯟ ꯍꯥꯏꯔꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯅꯝ ꯑꯗꯣ ꯃꯥꯗꯤ ꯈꯨꯝꯃꯛꯇ꯭ꯔꯦ ꯃꯥꯗꯤ ꯄꯥꯈꯠꯈ꯭ꯔꯕꯀꯣ ꯑꯁ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯐꯣꯟ ꯄꯤꯕꯤꯔꯨꯕꯅꯣ ꯀꯥꯏꯅ ꯈꯜꯂꯝꯒꯗꯕ ꯃꯥ ꯏꯟꯗꯣꯝꯆꯥꯁꯤꯅ ꯉꯥꯡꯊꯣꯛꯎꯔꯒ ꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯦ ꯍꯥꯏꯕ ꯊꯤꯅꯔꯦ ꯍꯥꯏꯗꯤ ꯌꯥꯆꯪꯉꯛꯑꯕꯅꯤꯅ ꯌꯥꯆꯪꯕꯃꯛꯇ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯈꯤꯇꯪ ꯁꯥꯎꯅꯔꯗꯤ ꯑꯌꯥꯝꯕꯅ ꯆꯦꯟꯒꯜꯂꯤꯗꯅꯀꯣ ꯅꯨꯄꯤꯅ ꯌꯥꯆꯪꯕ ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯗ ꯀꯣꯏꯇꯤ ꯊꯤꯅꯔꯦ ꯉꯁꯥꯏꯒꯤ ꯐꯣꯟꯁꯦ ꯇꯧꯅꯔꯦ ꯑꯗꯩ ꯁꯤꯗꯤ ꯌꯥꯔꯔꯣꯏꯅ ꯉꯁꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃ ꯅꯦꯛꯑꯦ ꯃꯃꯥꯟꯅꯕꯤꯁꯦ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯍꯪꯉ ꯃꯃꯥꯟꯅꯕꯤꯁꯦ ꯐꯣꯟꯁꯦ ꯇꯧꯔꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯛꯑꯦꯀꯣ ꯑꯉꯥꯡꯅ ꯄꯪꯁꯨ ꯄꯪꯉꯤꯕ ꯃꯥꯁꯦ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯅꯣꯏ ꯃꯥꯅ ꯍꯪꯕ ꯂꯥꯛꯑꯝꯃꯦꯅ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯥꯏꯌꯣꯅ ꯇꯨꯃꯤꯟꯅ ꯅꯥꯀꯣꯡꯗ ꯍꯥꯏꯍꯜꯂꯤꯖꯥꯠꯅꯤ ꯃꯨꯠꯀ ꯊꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯁ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯃꯉꯣꯟꯗ ꯆꯦꯜꯂꯦ ꯁꯤꯅꯦꯕꯀோ ꯀꯥꯏꯋꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯁꯦꯅ ꯈꯪꯖꯗꯕ ꯁꯥꯔ ꯍꯪꯉꯣꯅ ꯈꯪꯗꯦ ꯀꯥꯏꯋꯥꯏꯗ ꯂꯩꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏ ꯅꯣꯏꯁꯦ ꯃꯐꯝꯗꯨ ꯊꯩꯔꯕꯣ ꯀꯅꯥꯒꯤ ꯌꯨꯝꯗ ꯊꯩꯔꯤꯅꯣ ꯈꯣꯠꯅꯣ ꯊꯩꯗꯦ ꯈꯣꯠꯇꯦ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯂꯩꯔꯤ ꯑꯆꯥꯄꯣꯠ ꯆꯥꯒꯦꯅ ꯐꯥꯁ ꯐꯨꯗ ꯑꯝꯗ ꯂꯩꯔꯤ ꯁꯤꯅꯦꯕ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯁꯦ ꯈꯣꯠꯂꯤꯁꯦ ꯍꯪꯉꯦ ꯑꯗꯨ ꯈꯪꯗꯦꯗ ꯈꯣꯠꯇꯦꯗ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯁꯤ ꯂꯝꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯩ ꯈꯣꯠꯂꯤ ꯁꯤꯅꯤ ꯍꯥꯏꯗꯣꯔꯛꯑꯕ ꯅꯨꯄꯥꯁꯤꯅꯀꯣ ꯅꯨꯄꯥꯗꯨꯁꯨ ꯁꯦꯡꯉꯤꯔ ꯄꯪꯉꯤꯔ ꯈꯪꯗꯦ ꯑꯗꯣ ꯁꯤꯒꯤ ꯂꯝꯁꯤꯗꯅꯤ ꯍꯥꯏꯕꯗꯤ ꯏꯟꯗꯣꯝꯆꯥꯁꯤꯅ ꯍꯦꯛꯇ ꯃꯕꯨꯡꯁꯤꯡ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯈꯨꯔꯥ ꯀꯩꯀꯥꯗ ꯃꯥꯁꯦ ꯍꯥꯏꯔꯦ ꯁꯤꯒꯤ ꯂꯝꯁꯤꯗ ꯂꯩ ꯑꯝꯇ ꯐꯥꯍꯧꯁꯤ ꯑꯉꯥꯡꯁꯦ ꯆꯦꯟꯈ꯭ꯔꯗꯤ ꯍꯥꯏꯗꯤ ꯆꯦꯟꯈ꯭ꯔꯗꯤ ꯑꯍꯤꯡ ꯂꯦꯡꯈ꯭ꯔꯗꯤ ꯄꯨꯔꯥ
ꯕꯗꯅꯥꯝꯅꯤ ꯆꯥꯗꯣꯏꯁꯦꯅ ꯍꯥꯏꯔꯒꯅꯦ ꯑꯁ ꯒꯥꯔꯤ ꯃꯆꯥꯁꯦ ꯊꯧꯗꯣꯛꯅꯔꯒ ꯍꯦꯛꯇ ꯑꯗꯒꯤ ꯍꯦꯛꯇ ꯂꯩꯀꯥꯏꯁꯦ ꯑꯗꯨꯝ ꯋꯥ ꯋꯥ ꯂꯥꯎꯕꯗꯣ ꯂꯥꯎꯔꯦ ꯃꯥꯏ ꯃꯆꯥꯗꯣ ꯅꯨꯄꯥꯒ ꯑꯩꯁꯦ ꯆꯦꯟꯈꯤꯕꯗꯒꯤ ꯐꯥꯕ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯝꯈꯥꯡꯗ ꯂꯩꯔꯦ ꯐꯥꯕ ꯆꯠꯈ꯭ꯔꯦ ꯐꯥꯕ ꯂꯩꯀꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯧꯔꯦ ꯏꯗꯣꯝꯆꯥꯁꯦ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯕꯗꯅꯥꯝ ꯆꯥꯕ ꯆꯥꯗꯕ ꯂꯣꯏꯅ ꯆꯥꯖꯔꯁꯅꯨ ꯇꯣꯛꯆꯈ꯭ꯔꯁꯅꯨ ꯏꯆꯥꯗꯨꯗ ꯃꯤꯒꯤ ꯃꯈꯨꯠ ꯆꯟꯈꯤꯗ꯭ꯔ ꯂꯣꯏꯔꯦ ꯇꯁꯦꯡꯅ ꯃꯁꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯇꯨꯗ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ ꯁꯤ ꯈꯛꯇꯅꯦꯕ ꯏꯗꯣꯝꯆꯥꯅ ꯈꯜꯂꯤꯁꯦ ꯏꯗꯣꯝꯆꯥꯁꯦ ꯂꯩꯍꯧꯗꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯊꯤꯕ ꯆꯠꯂꯤꯁꯤꯅꯏꯗꯣꯝꯆꯥ ꯅꯪ ꯂꯩꯍꯧꯗꯤ ꯍꯥꯏꯕꯀꯣ ꯑꯁ ꯑꯩ ꯂꯩꯍꯧ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯩ ꯑꯁ ꯑꯩ ꯂꯥꯛꯀꯦ ꯁꯤꯅꯦꯕ ꯑꯩ ꯃꯕꯨꯡꯁꯤꯡꯅ ꯑꯃꯨꯛ ꯆꯩꯔꯝꯃꯦ ꯏꯗꯣꯝꯆꯥ ꯅꯪ ꯂꯥꯛꯑ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪ ꯂꯥꯛꯑꯒ ꯑꯉꯥꯡꯗꯨꯒ ꯅꯪꯒ ꯐꯨꯅꯔ ꯆꯩꯅꯔ ꯃꯤꯉꯣꯟꯗ ꯋꯥ ꯋꯥ ꯇꯧꯅꯕ꯭ꯔꯥ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯄꯨꯔꯛꯀꯦ ꯍꯥꯏꯕꯅꯤ ꯁꯤꯗ ꯂꯩꯍꯧ ꯍꯥꯏꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯂꯩꯐꯝ ꯍꯦꯛ ꯈꯪꯗꯕ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯍꯦꯛ ꯇꯧꯔꯤꯉꯩ ꯄꯦꯟꯖꯕꯀꯣ ꯑꯩꯅ ꯍꯦꯛ ꯁꯦꯟꯅꯔꯤꯉꯩ ꯄꯦꯟꯖꯕꯗꯣ ꯂꯝꯈꯥꯡꯗ ꯃꯣꯏꯅꯒ ꯇꯥꯟꯅꯩ ꯈꯪꯕꯗꯒꯤ ꯑꯃꯨꯛ ꯐꯥꯎꯗꯣꯛꯑ ꯆꯦꯟꯈꯤꯗꯣꯏꯖꯥꯠꯂꯥ ꯀꯥꯏ ꯈꯜꯂꯒ ꯏꯗꯣꯝꯆꯥꯁꯤꯅ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯋꯥꯏꯔꯒꯀꯣ ꯑꯗꯩ ꯑꯉꯥꯡ ꯒꯥꯔꯤ ꯈꯔ ꯊꯧꯕ ꯍꯩꯔꯛꯄꯀꯣ ꯆꯍꯤꯗꯤ ꯁꯨꯕ ꯅꯠꯇꯦ ꯑꯗꯨꯗ ꯃꯥꯁꯦ ꯊꯧꯔꯦ ꯊꯧꯔꯒ ꯃꯥꯁꯦ ꯒꯥꯔꯤ ꯊꯥꯎ ꯍꯥꯜꯂꯒ ꯊꯧꯔꯒ ꯃꯥꯁꯦ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯆꯠꯂ ꯀꯣꯏꯊꯤ ꯊꯤꯔꯒ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯕꯖꯥꯠꯅꯤ ꯃꯥꯡ ꯇꯨꯡ ꯊꯧꯕꯁꯦ ꯉꯁꯥꯏ ꯃꯕꯨꯡꯁꯤꯅ ꯅꯪ ꯉꯥꯏꯈꯣꯅ ꯍꯥꯏꯔꯕꯖꯥꯠꯅꯤꯀꯣ ꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯗꯥ ꯂꯥꯛꯑꯦ ꯊꯧꯔꯣꯅ ꯀꯟꯅ ꯊꯧꯕꯖꯥꯠꯅꯤ ꯑꯗꯒꯤ ꯒꯥꯔꯤꯗꯨꯗꯤ ꯁꯦꯂꯔ ꯒꯥꯔꯤꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯧꯕ ꯅꯠꯇꯕ ꯇꯥꯟꯅꯔꯤꯗꯨꯅ ꯕꯨꯂꯦꯠ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯅꯤ ꯕꯨꯂꯦꯠꯅ ꯍꯥꯟꯀꯠꯂꯛꯄꯗꯣ ꯍꯥꯜꯂꯒ ꯐꯥꯔꯒ ꯃꯄꯨꯁꯤꯡꯁꯤꯅ ꯌꯨꯝꯗ ꯆꯠꯁꯤ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯃꯥꯏ ꯀꯩꯝ ꯍꯥꯏꯗꯦ ꯀꯤꯗꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦꯗꯅꯀꯣ ꯑꯗꯩ ꯃꯤꯒꯤ ꯃꯆꯥꯗ ꯐꯨꯗꯅ ꯈꯣꯠꯇꯅ ꯀꯩꯝ ꯇꯧꯗꯦꯀꯣ ꯃꯕꯨꯡꯁꯤꯡꯗꯨꯅꯁꯨ ꯀꯩꯁꯨꯝꯅ ꯁꯨꯝ ꯆꯦꯟꯖꯒꯦ ꯇꯧꯕꯗ ꯐꯥꯕꯅꯤꯅ ꯆꯠꯂꯣꯅ ꯄꯨꯔꯂꯥꯛꯑꯦ ꯏꯗꯣꯝꯆꯥꯁꯦ ꯒꯥꯔꯤ ꯊꯧꯔꯛꯄꯁꯤꯗ ꯃꯕꯨꯡꯁꯤꯅ ꯕꯨꯂꯦꯠ ꯃꯅꯤꯡꯁꯤꯗ ꯍꯥꯞꯄ ꯄꯣꯔꯛꯑꯦꯀꯣ ꯇꯣꯡꯉꯤꯁꯦ ꯑꯅꯤ ꯅꯠꯇꯦ ꯑꯍꯨꯝꯅꯦ ꯉꯁꯥꯏꯒꯤ ꯕꯨꯂꯦꯠꯇꯨꯗ ꯃꯣꯏ ꯑꯅꯤ ꯆꯠꯄ ꯃꯕꯨꯡ ꯑꯅꯤ ꯆꯠꯄ ꯃꯕꯨꯡꯒ ꯃꯕꯨꯡ ꯃꯃꯥꯟꯅꯕ ꯑꯃꯒ ꯑꯗꯩ ꯉꯁꯥꯏ ꯅꯨꯄꯤꯗꯨ ꯃꯣꯏ ꯑꯍꯨꯝ ꯆꯠꯅꯕ ꯑꯗꯨꯝ ꯅꯝꯃꯕꯖꯥꯠꯅꯤ ꯕꯨꯂꯦꯠꯁꯤꯗ ꯑꯗꯒꯤ ꯊꯦꯡꯅꯔꯦ ꯏꯗꯣꯝꯆꯥꯁꯦ ꯂꯝꯕꯤ ꯏꯗꯣꯝꯆꯥꯁꯦ ꯁꯣꯔꯁꯦ ꯍꯦꯛ ꯍꯣꯜꯂꯦ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅ ꯅꯥꯔꯨꯡꯒꯤ ꯁꯝꯁꯦ ꯍꯦꯛꯇ ꯄꯥꯏꯔꯒ ꯆꯤꯡꯕꯅꯦ ꯆꯣꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯆꯣꯛ ꯌꯥꯝ ꯐꯠꯇꯕ ꯅꯪ ꯌꯨꯝꯗꯗꯤ ꯌꯧꯈꯤꯁꯅꯨꯀꯣ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯀꯣ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯀꯣ ꯅꯪ ꯍꯥꯏꯔꯒ ꯌꯨꯝꯁꯤꯗ ꯄꯨꯔꯒ ꯂꯥꯛꯑꯦꯀꯣ ꯌꯨꯝꯁꯤꯗ ꯄꯨꯔꯒ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯀꯞꯄꯦꯀꯣ ꯑꯁꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯪꯁꯦ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪ ꯏꯃꯥ ꯏꯕꯦꯝꯃ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯍꯟꯕ꯭ꯔꯥ ꯇꯨꯏꯁꯟ ꯐꯤ ꯊꯤꯗꯕ꯭ꯔꯥ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯗꯕ꯭ꯔꯥ ꯁꯦꯠꯅꯕ ꯆꯥꯅꯕ ꯅꯅꯤꯡ ꯊꯨꯡꯗꯕ꯭ꯔꯥ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯅꯌꯨꯝ ꯄꯥꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯅꯋꯥ ꯑꯁꯨꯛ ꯌꯥꯝ ꯅꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯋꯥ ꯅꯥꯏꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ꯭ꯔꯥ ꯀꯣ ꯋꯥꯍꯩꯁꯦ ꯈꯤꯇꯪ ꯐꯗꯤ ꯐꯖꯗꯦ ꯑꯗꯨ ꯄꯦꯟꯗꯕꯩ ꯃꯥ ꯉꯥꯡꯕꯁꯦꯀꯣ ꯅꯪ ꯅꯋꯥꯁꯦ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯅꯪ ꯅꯋꯥꯁꯦ ꯌꯥꯝ ꯅꯥꯏꯅꯤꯡꯉꯕ꯭ꯔꯕ ꯅꯪ ꯍꯥꯏꯔ ꯃꯥꯁꯦ ꯄꯦꯟꯗ꯭ꯔ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯅ ꯆꯥꯁꯦ ꯎꯄꯥꯏ ꯍꯦꯛ ꯂꯩꯃꯟꯗꯗꯅꯀꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯔꯁꯨ ꯆꯪꯉꯦ ꯑꯉꯥꯡꯗꯣ ꯆꯦꯡꯒꯦ ꯇꯧꯕꯗꯩ ꯂꯝꯈꯥꯡꯗꯩ ꯐꯥꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤꯑꯣꯏꯕꯁꯦ ꯏꯗꯣꯝꯆꯥꯒ ꯌꯥꯅꯕꯁꯨ ꯃꯌꯥꯝꯅꯤ ꯂꯩꯀꯥꯏꯗ ꯌꯥꯅꯗꯕꯁꯨ ꯂꯩꯅꯤ ꯑꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯩ ꯇꯥꯏꯞꯇ ꯅꯆꯥꯗꯨꯗꯤ ꯉꯔꯥꯡ ꯀꯗꯥꯏꯋꯥꯏꯗ ꯊꯦꯡꯅꯔꯤꯕ ꯍꯥꯏꯗꯤ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯍꯦꯛ ꯇꯨꯃꯤꯟꯅ ꯅꯪ ꯑꯉꯥꯡꯗꯣ ꯀꯗꯥꯏꯋꯥꯏꯗꯩ ꯐꯥꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅ ꯍꯪꯉꯛꯑꯒꯗꯤ ꯁꯤꯗ ꯂꯩꯔꯝꯃꯤ ꯈꯣꯠꯂꯝꯃꯤ ꯃꯊꯥ ꯁꯥꯏ ꯀꯥꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯗꯣ ꯃꯤꯒꯤ ꯇꯟ ꯕꯣꯔꯥ ꯆꯥꯐꯝ ꯍꯥꯏꯇꯥꯔꯦ ꯍꯣꯇꯦꯜ ꯑꯗꯩ ꯂꯥꯛꯑꯒ ꯅꯪ ꯑꯉꯥꯡꯗꯤ ꯉꯔꯥꯡ ꯀꯗꯥꯏꯗꯒꯤ ꯐꯥꯔꯛꯏꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯪꯕꯁꯤꯗ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯗꯅ ꯃꯥꯁꯦ ꯈꯨꯃꯝꯗꯦ ꯍꯥꯏꯌꯦꯕꯀꯣ ꯇꯁꯦꯡꯅ ꯀꯔꯤꯝ ꯈꯨꯃꯝꯗꯤ ꯂꯥꯛꯄ ꯃꯅꯥ ꯄꯪꯖꯥꯠꯂꯣ ꯁꯤꯕꯨ ꯇꯥꯗ꯭ꯔꯖꯥꯠꯂꯣ ꯀꯥꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯏꯗꯣꯝꯆꯥꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯃꯆꯥꯁꯦ ꯃꯥꯁꯦ ꯁꯦꯟꯅꯔꯦ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯊꯝꯃꯦꯀꯣ ꯃꯅꯝ ꯃꯣꯏꯗ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯦ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯏꯗꯣꯝꯆꯥꯁꯦ ꯃꯥꯁꯨ ꯆꯠꯊꯣꯛꯇ꯭ꯔꯦ ꯄꯩꯁꯥꯁꯤꯗꯤ ꯀꯣꯟꯅ ꯇꯥꯜꯂꯁꯨ ꯌꯥꯏ ꯑꯩ ꯏꯆꯥꯁꯦ ꯑꯝꯇ ꯐꯖꯅ ꯌꯦꯡꯁꯟꯒꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ ꯐꯥꯎꯕ ꯑꯩ ꯌꯦꯡꯁꯜꯂꯒꯦꯅ ꯑꯗꯩ ꯅꯨꯄꯥꯗꯣ ꯁꯤꯒꯤ ꯂꯝꯗꯒꯤ ꯈꯣꯠꯄꯗ ꯉꯥꯡ ꯆꯦꯟꯒꯦ ꯇꯧꯕꯗꯣ ꯍꯥꯏꯅꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯇꯁꯦꯡꯅ ꯉꯥꯎꯁꯟꯅꯕꯁꯨ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯅꯤꯁꯥꯒꯁꯦ ꯆꯥꯔꯒ ꯑꯗꯩ ꯅꯨꯄꯤꯁꯨ ꯆꯦꯜꯂꯝꯃꯕ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯆꯦꯜꯂꯝꯃꯒ ꯑꯩꯈꯣꯏ ꯅꯨꯄꯤꯗꯣ ꯃꯥꯁꯦ ꯉꯥꯎꯁꯟꯅꯩ ꯈꯪꯕꯗꯒꯤ ꯄꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯄꯥꯜꯂꯗꯤ ꯋꯥꯅꯤ ꯃꯆꯥꯁꯦ ꯋꯥꯍꯧꯈꯤꯅꯤ ꯀꯥꯏꯅꯒ ꯈꯜꯂꯒ ꯄꯤꯔꯛꯇꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯕ ꯉꯥꯎꯁꯟꯅꯕ ꯍꯦꯟꯃꯟꯕꯗꯩ ꯑꯗꯣ ꯅꯨꯄꯥꯁꯤꯗꯤ ꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯣ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯅꯤꯁꯥ ꯄꯁꯥꯗꯪ ꯆꯥꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯗꯤ ꯐꯕ ꯅꯤꯁꯥ ꯄꯁꯥꯗꯣ ꯆꯥꯕ ꯄ꯭ꯂꯁ ꯅꯨꯄꯤ ꯑꯉꯥꯡꯗꯨꯁꯨ ꯑꯗꯨꯝ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯅ ꯑꯁ ꯅꯪ ꯑꯃ ꯌꯥꯛꯇ꯭ꯔꯒꯁꯨ ꯅꯪꯒꯤ ꯅꯃꯥꯡꯗ
nupi ma loroga luhoma ngami kaina da mukpado khangbra ngai nisadu gi mayai na ni khangde masagi ego na ni khangde ba men taba nate da ko admaina khanbadi mana indom chai masa se taba jani ta yam te da ngausana ba mi ni as ane na ba pharabani ta sina na khudakta lahoi da pharabani kholabani kan haibadi indom sa oh as ai kita da ngai hawi da kaina khallingai timing sida masa se jab yung na mana senarage na sena bhor kansta masa na bisil kamai tawge da mani sa imung da larabana ko ngong ngor ba jani duna mama gi phone do thirab jani mande thiraga koi te thiraga yum da gi nongam ni mitaw dum karam kan da bu thiru khangdi dum sa ju khangau thai upu da gi phone je ba phangam jani phangama je phone switch off se hangam jani hangaga mandi phone tawrib jawre nu pa da adagi kapsu kapazani nupi se mandi macha nupi se ko kap hi long kap dum sa kari no upuji ihang hangi da phone no phangani ha ba khandi kaw thora ba da ai phone se da upudu lo sangi di khanga jaga phawi no sa se kaw ha ba ang tarang se pa ga phone lok thong ni di khang da ba dum sa na upuji hang to ga ma du phi ju ni ya la ga ma du phi mi ja la ga ma sa khang da na ba ni kai na ga ching ga ja la ma swa swa la ga ma se hadi masana pise maming do kauraga di mana masana pina phone se losalam su hai ba ko line chan ba hai ga ma maming je kaudra ba sai masana mai wa khanda di machana pise imung sta sunglai le ramaro chalam mani sina mana mai ka sa hana de chalo ye ba ka sa kappa ka phone ai sana re manda ane indom sa de oh lai re ge ba se so se ma se ne da na hondara ba ko ne da na hondara ga ma changa ga phang se ma se phamme ko masana pise kappe phone je losan ga indom sa de kem hainde phone do nang lo sangi phone do puthora u sine maza bi je puthorakte phone do pira u karim kana roi ai u horabani phone do pira u nang na mang do phone se thugai ge ai punsi phone pai do se phone yam thuna puthoro si pai di sinim jani bi hai se phone do puthoro u sine ai sona kan dei hello hello ha bi du sa tai ba hadi hello hello do tam na hayak tam hello hello na hai ba jani phone do yam thuna puthoro ha bi du sa je ma je puthora ga phone do thugai thugai da suma masa na pima phugi khande ba di ma mama mang da phugi bagi sum masa ni nungai ta bani na ibe ma phone do puthor o ha bane phajana ha sha dra indum ja je ma se mi hunje khachik tai sum kang khala aba ko ma je phone do puthor ai je na ngon da ni shin mayam la khai hai ai gi hanjan ha ne na ko ai yam pan ja dra ade sauning be man da na ko ma se miche mon ni yeng hai ma san pi si nang khali je kai non a dei du da ma cha ni pi si na kamai khumak ke da ima ai se le sabi na trabani khum e ade indom sa je ma je sauning he ko ma hai indom sa sna nang se le sabi na tradi kari no nang le sabi pharabra nang angang ni ingkhala ibani le sabi pura phadri nang le sabi na tradi nang se kari no nang kai dauru rai sine ba indom sa na hangi se yam seng na hai ba indom sa na hangi wang se nang nupa du da aro mari thamura bra sini ko hangi wang se masana bi se kamai khumak ke da ai se magi oigre kaina khumak ka do ko mal hai indom sa da ai se chil rabani noine lamkhang de pha bani ai di mongon da chil rabani ai se leksabi natra bani se he ra na indom sa na ai di ma da pu jani mamma ai se indom sa da ma ani ra hom lak ma on thai chu yan ma yum pani ba chu am lam hilab jibon ma samje ma phoi bani hai ko pelak ta da na ma na sa ne koyeng yeng aba jani da koyeng yeng bo se chai yam khak ta le bi jani sai gi chai je kai no ne koi phi sa ba da lengjan ba chai we ba jani ko adugi chai du ling law ba chai du leiram ba dagi dum ja adu da par patat kalli nang mawam oininga ba na tro mawam oining we ni sen chai jina patat na kalli ko indum ja sen na khangbra kallang phure as makhut ka je nai ha indum ja je ma je ba melam ta dram ni so yam na phatta ai mang na pok isa bu si yong nek phatta bra khallaga de hanjal phu hantu inu sa je bra numi se ma gi sakpham je bra hingcha be ma gi sakpham ni ha ba ko pen de ba to ko yam sa te na phu ra ga ma je nang yeng aina kai dau gi yeng hona phone je loksal le ko sai phone do piro ha ga di ma ka su phu ge khalam de ba phone do piro ha ga pira mo di ma tu mi na le ga da du na ta na ha ta ai je le sa bi na tra ba ni ai ji lu rup ni ka yam tor po du di pen de ba do ta sing ni dum sa ma na chahi kun ko chahi kun bu sur di panjagi shanu khalle ba wakhan do khada so ngamdri ta sina hatwa tum honguni amu halakani halaga halak piya dum
ꯃꯤꯡꯊꯣꯟꯗꯣ ꯑꯃꯨꯛ ꯐꯪꯅꯤꯀꯣ ꯏꯟꯗꯣꯝꯆꯥꯅ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯏꯟꯗꯣꯝꯆꯥꯅꯁꯨ ꯎꯔꯦ ꯍꯥꯏꯌꯦꯕꯀꯣ ꯍꯜꯂꯛꯑꯒ ꯂꯩꯅꯤ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯁꯥꯔ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯀꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯗꯦ ꯍꯥꯏ ꯏꯟꯗꯣꯝꯆꯥꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯣ ꯇꯥꯗꯅꯕꯗ ꯍꯣꯠꯅꯕꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯆꯥꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯈꯤꯕꯅꯦ ꯆꯍꯤ ꯑꯣꯏꯔꯔꯣꯏ ꯈꯪꯗꯅ ꯏꯟꯗꯣꯝꯆꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯖꯤꯜꯂꯦ ꯍꯥꯏ ꯑꯗ ꯕꯣꯔꯗꯤꯡꯗ ꯃꯣꯏ ꯀꯩꯅꯣꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯋꯥꯔꯤꯒ ꯑꯗꯨꯝ ꯐꯖꯅ ꯁꯥꯟꯅꯔꯦ ꯍꯥꯏ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯂꯝꯗꯨ ꯈꯔ ꯍꯦꯜꯂꯤ ꯈꯣꯠꯂꯤꯗꯨꯅ ꯐꯣꯟ ꯅꯨꯡ ꯂꯣꯟꯅ ꯄꯥꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯃꯣꯏꯗꯤ ꯍꯞꯇꯥꯒꯤ ꯑꯗꯨꯝ ꯌꯨꯝꯗ ꯐꯣꯟ ꯇꯧꯕ ꯈꯣꯠꯄ ꯑꯌꯥꯕꯗꯣ ꯄꯤꯕꯅꯤꯅꯀꯣ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯁꯤꯅꯤ ꯁꯤ ꯅꯝꯕꯔꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯍꯟꯕꯤꯒꯅꯨ ꯑꯗꯩ ꯃꯥ ꯎꯅꯕ ꯂꯥꯛꯄꯁꯦ ꯑꯩ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤ ꯎꯅꯕ ꯂꯥꯛꯄꯗ ꯊꯦꯡꯅꯍꯟꯒꯅꯨ ꯈꯣꯠꯀꯅꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯒ ꯃꯆꯥꯅꯨꯄꯤꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯈ꯭ꯔꯦ ꯍꯥꯏ ꯀꯨꯏꯗ꯭ꯔꯦ ꯍꯥꯏ ꯊꯝꯈꯤꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯏꯔꯥꯡ ꯑꯃꯨꯛ ꯀꯩꯀꯥ ꯑꯃꯨꯛ ꯊꯣꯛꯆꯜꯂꯛꯑꯦꯗꯅ ꯁꯤꯅꯤ ꯏꯟꯗꯣꯝꯆꯥꯒꯤꯀꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯦ ꯏꯟꯗꯣꯝꯆꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯃꯃꯥ ꯑꯃ ꯑꯣꯏꯅꯀꯣ ꯃꯆꯥ ꯁꯦꯟꯅꯕꯁꯦ ꯏꯟꯗꯣꯝꯆꯥꯁꯨ ꯃꯀꯣꯛ ꯉꯥꯎꯖꯕꯗꯣ ꯃꯊꯟꯇ ꯐꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯅꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯈꯠꯂꯛꯄꯒꯤꯔꯥ ꯁꯣꯏꯈꯤꯅꯤ ꯈꯟꯅꯀꯣ ꯌꯥꯝ ꯂꯨꯅ ꯋꯥꯅ ꯆꯦꯛꯁꯤꯟꯅ ꯏꯟꯗꯣꯝꯆꯥꯅ ꯌꯣꯛꯆꯔꯛꯑꯒ ꯑꯗꯨꯝ ꯁꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯗꯤ ꯄꯨꯔꯥ ꯊꯥꯗꯣꯛꯑꯒ ꯀꯨꯝꯍꯩ ꯍꯔꯥꯎꯒꯁꯦ ꯂꯣꯏꯁꯤꯟꯕ ꯊꯨꯡꯅ ꯆꯠꯍꯟꯗꯅ ꯏꯔꯥꯡꯁꯦ ꯇꯧꯍꯟꯗꯅ ꯑꯗꯩ ꯐꯣꯟꯒꯁꯦ ꯄꯥꯏꯍꯟꯗꯅ ꯇꯧꯔꯒ ꯁꯣꯏꯈꯤꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯂꯥꯟꯕꯅꯤꯅ ꯈꯟꯕ ꯌꯥꯕ ꯏꯟꯗꯣꯝꯆꯥꯅ ꯑꯗꯨꯃꯛꯁꯨ ꯅꯠꯇꯕ ꯑꯗꯩ ꯌꯦꯡꯁꯟꯅ ꯑꯗꯩ ꯃꯆꯥꯁꯤꯗꯕꯨ ꯃꯤ ꯑꯣꯏꯔꯗꯤ ꯀꯥꯏꯅ ꯈꯟꯖꯔꯒ ꯑꯁꯥꯁꯦ ꯌꯥꯝ ꯀꯥꯏꯕꯁꯤꯗꯀꯣ ꯏꯟꯗꯣꯝꯆꯥꯅ ꯑꯩꯒꯨꯝꯕ ꯃꯃꯥ ꯀꯌꯥꯝꯗꯤ ꯂꯩꯕꯖꯥꯠꯅꯣ ꯑꯩ ꯏꯊꯟꯇꯔꯥ ꯀꯣ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯤꯁꯦ ꯑꯩ ꯏꯊꯟꯇꯔꯥ ꯋꯥꯔꯤꯁꯦ ꯀꯥꯏꯅ ꯈꯟꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯋꯥꯔꯤꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄꯅꯤ ꯑꯗꯩ ꯏꯟꯗꯣꯝꯆꯥꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯦ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟ ꯃꯆꯥ ꯅꯤꯉꯣꯟꯗꯤ ꯌꯥꯝꯅꯁꯨ ꯂꯨꯏꯗꯅꯀꯣ ꯅꯨꯄꯤꯒ ꯅꯨꯄꯥꯒꯗꯤ ꯃꯥꯟꯅꯗꯕꯅꯤ나 ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯗ ꯁꯣꯏꯔꯤꯕ ꯁꯨꯃꯥꯏꯅ ꯁꯣꯏꯗꯅꯕ ꯃꯆꯥꯁꯤꯡꯗꯣ ꯉꯜꯂꯤꯉꯩꯗꯒꯤ ꯆꯦꯛꯁꯤꯟꯅꯀꯣ ꯑꯗꯨꯝ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯛꯏ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ